ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ M.K. ꯈꯨꯃꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯇꯥꯁꯤꯜꯂꯤꯕ ꯄꯨꯝꯕ ꯑꯁꯥ ꯑꯃꯒ ꯁꯥꯒꯣꯟꯅꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕ ꯀꯥꯎꯊꯣꯛꯇꯨꯅ ꯇꯨꯡꯒꯤ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯍꯤꯡꯅꯔꯤꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇ ꯑꯣꯏꯒꯅꯤ꯫ ꯑꯍꯤꯡ ꯃꯌꯥꯏ ꯆꯕꯨꯛ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯕ ꯃꯇꯝꯅꯤ꯫ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇꯒꯤ ꯈꯖꯤꯛ ꯂꯩꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯖꯤꯕ ꯄꯨꯝꯕꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯥꯡꯕꯟ ꯃꯥꯒꯤ ꯅꯣꯡꯖꯨꯗ ꯎꯏꯊꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ꯫ ꯄꯨꯝꯅꯃꯛ ꯍꯧꯒꯠꯂꯛꯇꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯝꯂꯤ꯫ ꯀꯧꯖꯦꯡ ꯍꯥꯔꯧ ꯍꯪꯉꯣꯏꯅ ꯆꯤꯡꯕ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯔꯛꯏ ꯊꯥꯗꯣꯏ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯊꯣꯔꯛꯏ꯫ ꯎꯏꯊꯔꯨꯔꯕ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯅꯣꯏꯗꯨꯅ ꯃꯉꯛꯇꯨ ꯍꯥꯏꯔꯞ ꯊꯥꯡꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯂꯩꯕ ꯑꯗꯣꯝꯗ ꯅꯣꯡꯉꯥꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯉꯥꯜ ꯑꯃꯠꯇ ꯐꯥꯎꯖꯤꯜꯂꯛꯄ ꯎꯗꯕꯗꯨꯗ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯁꯨꯝꯅ, ꯑꯁ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯃꯌꯥꯝ ꯂꯥꯡꯕ ꯃꯈꯣꯜꯁꯤꯗ ꯅꯣꯡꯉꯥꯜꯂꯕ꯭ꯔꯥꯅ ꯈꯜꯂꯨꯔꯦ꯫ ꯁꯥꯖꯦꯟ ꯇꯧꯕ ꯆꯠꯄꯕꯨ ꯑꯁꯨꯛ ꯉꯟꯅ ꯆꯠꯅꯕ꯭ꯔꯣ? ꯉꯥꯛꯇꯒ ꯇꯨꯝꯈꯤꯒꯦꯗ꯫ ꯊꯥꯗꯣꯏ ꯋꯥꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯎꯏꯊꯒꯦ ꯇꯧꯔꯛꯄꯒ ꯁꯨꯃꯥꯡꯗꯒꯤ ꯑꯉꯥꯡ ꯈꯔꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯛꯏ꯫ ꯏꯆꯦ ꯊꯥꯗꯣꯏ! ꯏꯆꯦ ꯊꯥꯗꯣꯏ! ꯊꯥꯗꯣꯏ ꯁꯨꯛꯇꯣꯛꯇꯨꯅ ꯍꯥꯏ, ꯀꯅꯥ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯑꯍꯤꯡꯁꯤꯗ? ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛꯀꯁꯨ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯈꯪꯂꯕꯅꯤ꯫ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯍꯤꯡꯅꯦ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯍꯦꯛꯇ ꯀꯟꯅ ꯈꯨꯝꯃꯛꯏ꯫ ꯑꯣ ꯍꯥꯎ! ꯀꯅꯥꯅꯣ? ꯀꯩꯗꯧꯔꯒꯦ? ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯍꯦꯛꯇ ꯀꯟꯅ ꯂꯥꯎꯔꯛꯄꯁꯤꯗ ꯊꯥꯗꯣꯏꯒꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯗꯨ ꯏꯈꯪ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯦꯛꯇ ꯉꯥꯡꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯎꯗꯅ ꯆꯠꯇꯧꯔꯕ꯭ꯔꯥ? ꯀꯩꯅꯣꯝꯃ ꯇꯧꯔꯦꯍꯦ꯫ ꯑꯍꯤꯡꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯃꯤ? ꯃꯤ ꯄꯨꯝꯕ ꯈꯪꯍꯜꯂꯒ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯣ ꯏꯃꯥꯕꯣ, ꯇꯨꯔꯦꯜ ꯏꯁꯤꯡ ꯄꯥꯊꯣꯛꯇꯧꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯃꯤ ꯃꯌꯥꯝ ꯌꯦꯡꯅꯍꯧꯋꯦ꯫ ꯏꯆꯦ ꯊꯥꯗꯣꯏꯁꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯅ ꯀꯧꯕ ꯂꯥꯛꯄꯅꯦ꯫ ꯊꯥꯗꯣꯏ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯑꯉꯥꯡꯁꯤꯡꯗꯨ ꯇꯥꯅꯕ ꯍꯦꯛꯇ ꯂꯥꯎꯔꯛꯏ꯫ ꯍꯣ ꯉꯥꯏꯈꯨꯑꯣ, ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯂꯩꯔꯝꯒꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯩ꯫ ꯂꯥꯡꯂꯦꯟ ꯁꯥꯎꯔꯞ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯏ꯫ ꯍꯥꯏ ꯇꯞꯅ ꯆꯠꯂꯨ, ꯅꯆꯦ ꯃꯁꯥ ꯉꯝꯗꯦ꯫ ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯪ ꯐꯨꯒꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯊꯥꯗꯣꯏ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯅꯤꯡ ꯀꯥꯡ ꯀꯥꯡꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯇꯞꯅ ꯍꯥꯡꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯗ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯍꯦꯛ ꯌꯧꯕꯒ ꯊꯥꯗꯣꯏ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯥꯅ ꯍꯥꯏ, ꯅꯣꯏꯗꯤ ꯑꯍꯤꯡꯒ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯕꯣ? ꯍꯦꯛꯇ ꯅꯣꯡꯌꯥꯏ ꯆꯕꯨꯛꯁꯤꯗ ꯏꯁꯤꯡ ꯌꯦꯡꯉꯨꯁꯤꯅ ꯇꯧꯔꯛꯏꯁꯤꯕꯣ? ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯉꯥꯡ ꯑꯃꯅ, ꯏꯆꯦ ꯊꯥꯗꯣꯏ ꯅꯪ ꯈꯪꯗ ꯇꯧꯔꯤꯅꯦ꯫ ꯉꯁꯥꯏ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗꯤ ꯇꯨꯔꯦꯟꯗ ꯌꯦꯡꯉꯨꯕ, ꯅꯣꯡꯁꯤ ꯍꯦꯛꯇ ꯀꯟꯅ ꯖꯣꯔꯣ 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 ꯆꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ, ꯏꯃꯥꯅ ꯏꯁꯤꯡ ꯄꯥꯊꯣꯛꯇꯣꯔꯦ ꯌꯦꯡꯉꯨꯁꯦꯅ ꯍꯧꯗꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯎꯀꯥꯟꯗꯗꯤꯅꯦ ꯈꯪꯉꯕ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗ ꯏꯐꯨꯠ ꯃꯆꯥ ꯑꯃ ꯐꯥꯎꯒꯠꯄ ꯍꯧꯔꯝꯃꯦ꯫ ꯑꯗ ꯑꯩꯅꯀꯣ ꯁꯥꯟꯅꯒꯦ ꯇꯧꯔꯒ ꯏꯃꯥꯅꯅꯦ ꯇꯥꯟꯖꯜꯂꯛꯏꯅꯦ꯫ ꯑꯗꯣ ꯏꯆꯦ ꯊꯥꯗꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯁꯤꯡ ꯄꯥꯊꯣꯛꯑꯗꯤ ꯑꯩꯈꯣꯏ ꯍꯤꯗ ꯇꯥꯎꯔꯒ ꯂꯩꯗꯣꯏꯔꯣ? ꯑꯣ ꯍꯤꯗ ꯇꯣꯡꯉꯒꯅꯦ ꯆꯤꯡꯗꯣꯜ ꯃꯊꯛꯇ ꯀꯥꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯛꯇꯨ ꯃꯈꯥꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯨ ꯊꯤꯜꯂꯤ꯫ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯒꯤ ꯃꯇꯣꯟ ꯆꯤꯡꯗꯣꯜ ꯇꯝꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯁ ꯅꯨꯡꯉꯥꯏꯅꯤꯕ ꯑꯗꯨꯗꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯡꯅꯤ, ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯈꯪꯗ꯭ꯔꯤꯕꯅꯤ, ꯑꯁꯤꯅ ꯑꯐꯕꯅꯤ, ꯑꯁꯤꯅ ꯃꯥꯡꯖꯕꯅꯤ ꯍꯥꯏꯕ ꯑꯁꯤꯃꯛꯅ ꯏꯁꯤꯡ ꯆꯥꯎꯕꯗ ꯃꯈꯣꯏꯅ ꯑꯁꯨꯛ ꯊꯤꯅ ꯍꯔꯥꯎꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯣꯔꯕꯥꯟ ꯇꯝꯅ ꯊꯣꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯏꯁꯤꯡꯒꯤ ꯏꯃꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯎꯔꯦ ꯊꯥꯗꯣꯏꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯏꯔꯪ ꯂꯪꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯛ ꯄꯥꯛꯄ ꯏꯄꯥꯛ ꯑꯃ ꯏꯔꯩ ꯀꯟꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡꯗꯨ ꯅꯤꯡꯒꯥꯏꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯔꯥꯏꯗꯨꯗ ꯑꯃꯨꯛ ꯑꯃꯨꯛ ꯏꯁꯤꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯌꯩꯁꯤꯜꯂꯛꯄꯒꯨꯝ ꯄꯥꯈꯠꯂꯛꯏ꯫ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯃꯁꯥ ꯐꯕ ꯅꯨꯄꯥ ꯈꯔꯅ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯄꯜ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯊꯥꯗꯣꯏꯅ ꯑꯗꯨꯝ ꯏꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯅꯄꯥꯕꯨꯡꯒꯤ ꯉꯥꯌꯣꯛꯄꯣꯝꯗꯨꯗꯤ ꯀꯝꯗꯧꯗꯧꯔꯤ? ꯍꯄꯥ ꯀꯣꯏꯁꯤꯜꯍꯧꯔꯕꯖꯥꯠꯂꯣ? ꯑꯗꯨꯕꯨ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯦ ꯖꯣꯕ ꯖꯣꯕ ꯍꯦꯛꯇ ꯀꯟꯈꯠꯂꯛꯄꯅꯤꯅꯦ꯫ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯕꯕꯨꯗꯤ ꯐꯅ ꯀꯨꯏꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯃꯥꯃ ꯑꯃꯠꯇ ꯀꯣꯏꯁꯤꯟꯗ꯭ꯔꯤ꯫ ꯑꯩꯅꯗꯤ ꯅꯣꯡꯁꯦ ꯆꯨꯕ ꯍꯧꯕꯒ
ꯈꯥꯖꯤꯜꯍꯧꯅꯕ ꯐꯅ ꯀꯟꯅꯗꯤ ꯇꯛꯆꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯕ ꯃꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯣꯝ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗꯗꯤ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯕꯗꯒꯤ ꯈꯨꯟꯖꯥꯈꯩ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯆꯩ ꯌꯣꯝꯖꯤꯟꯅꯗꯨꯅ ꯆꯦꯟꯕ ꯌꯥꯎꯅꯔ ꯃꯥꯜꯂꯤꯅꯦ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯏꯍꯦ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯁꯨ ꯃꯕꯨꯛ ꯇꯞꯄ ꯃꯥꯜꯂꯒ ꯃꯥꯅ ꯍꯦꯟꯅ ꯁꯥꯊꯤꯗꯧꯔꯤꯕ꯭ꯔꯥ ꯇꯣꯔꯕꯥꯟ ꯀꯥꯏꯔꯕꯗꯤ ꯄꯥꯊꯣꯔꯛꯀꯗꯕ ꯏꯁꯤꯡ ꯄꯨꯝꯕ ꯂꯕꯨꯛꯂꯣꯝꯗ ꯍꯦꯛꯇ ꯇꯥꯏꯅꯔꯛꯇꯧꯔꯤꯕꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯈꯪꯗ꯭ꯔꯦ ꯀꯔꯝ ꯊꯣꯛꯑꯗꯕꯅꯣ ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯑꯉꯟ ꯐꯧ ꯐꯪꯉꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯗꯅ ꯐꯧꯕꯣꯛ ꯀꯨꯟ ꯁꯨꯅ ꯊꯣꯛꯇꯦ ꯍꯟꯗꯛꯅ ꯀꯔꯝ ꯇꯧꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦ ꯅꯣꯡꯃꯁꯨ ꯐꯠꯃꯟꯗꯦ ꯃꯌꯥꯝꯗꯣ ꯏꯁꯤꯡꯒꯤ ꯏꯃꯥ ꯌꯦꯡꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯥꯗꯣꯏ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ ꯋꯥ ꯑꯃꯇ ꯍꯥꯏꯔꯝꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯤ ꯇꯣꯔꯕꯥꯟꯗꯒꯤ ꯑꯉꯥꯡ ꯈꯔꯅ ꯂꯥꯎꯔꯛꯏ ꯏꯆꯦ ꯊꯥꯗꯣꯏ ꯆꯪꯂꯒꯦ ꯍꯥꯏꯔꯣ ꯊꯥꯗꯣꯏ ꯈꯖꯤꯛ ꯅꯣꯛꯂꯒ ꯈꯨꯝꯂꯝꯃꯤ ꯍꯣꯏ ꯆꯪꯂꯒꯦ ꯅꯣꯏ ꯂꯩꯍꯧꯒꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯗꯣꯏ ꯆꯪꯈ꯭ꯔꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯄꯒ ꯃꯕꯣꯛꯅ ꯍꯥꯏꯔꯛꯏ ꯍꯩ ꯊꯥꯗꯣꯏ ꯅꯄꯥ ꯍꯧꯗꯣꯛꯎ ꯄꯥꯗ ꯀꯨꯝꯃꯨ ꯍꯥꯏꯔꯨꯆꯣ ꯍꯧꯖꯤꯛ ꯇꯨꯝꯕ ꯃꯇꯝ ꯅꯠꯇꯦ ꯆꯠꯂꯨ ꯑꯃꯨꯛꯇ ꯄꯔ ꯍꯧꯗꯣꯛꯂꯨꯆꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨꯡꯒꯤ ꯀꯥꯗꯝꯅ ꯆꯪꯗꯨꯅ ꯇꯞꯂꯞꯅ ꯀꯧꯏ ꯃꯄꯥꯕꯨ ꯄꯥꯕ ꯑꯅꯤ ꯑꯍꯨꯝꯂꯛ ꯀꯧꯕꯗ ꯇꯥꯔ ꯃꯥꯜꯂꯦ ꯏꯕꯣꯍꯜꯁꯨ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯍꯧꯒꯠꯂꯨ ꯄꯥꯕ ꯇꯨꯔꯦꯜ ꯏꯁꯤꯡ ꯄꯥꯊꯣꯛꯀꯗꯧꯔꯦ ꯊꯪꯅꯕ ꯈꯨꯜꯗꯁꯨ ꯇꯣꯔꯕꯥꯟ ꯀꯥꯏꯗꯨꯅ ꯏꯁꯤꯡ ꯄꯨꯝꯕ ꯄꯥꯠꯂꯣꯝꯗ ꯆꯦꯟꯊꯕ ꯍꯧꯔꯦ ꯍꯥꯏꯅꯍꯧꯔꯦ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯈꯨꯔꯥ ꯍꯣꯏꯒ ꯑꯃꯨꯛꯇ ꯍꯄꯥ ꯀꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯅꯕ ꯏꯕꯣꯍꯜ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯈꯨꯝꯂꯛꯏ ꯑꯁ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯇꯞꯅ ꯇꯧꯁꯤ ꯑꯗꯨꯝ ꯌꯥꯅꯤ ꯊꯥꯗꯣꯏꯗꯣ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯄꯥꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯊꯣꯛꯄꯗꯨꯗꯅꯦ ꯄꯨꯝꯅꯃꯛ ꯃꯥꯡꯗꯣꯏꯁꯦ ꯌꯥꯅꯤ ꯂꯩꯊꯣꯛꯄꯗꯨꯗꯅꯦ ꯍꯌꯦꯡ ꯃꯥꯡꯕ ꯂꯣꯏꯔꯀꯥꯟꯗ ꯈꯛꯅꯦ ꯏꯍꯦ ꯍꯥꯏꯔꯒ ꯁꯣꯟꯗꯣꯏꯁꯦ ꯀꯥꯟꯅꯔꯦ ꯄꯥꯕ ꯍꯧꯒꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯏꯕꯣꯍꯜ ꯑꯁꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯈꯔ ꯈꯖꯤꯛ ꯂꯥꯏꯊꯣꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯃꯛꯄꯨ ꯄꯨꯂꯞ ꯂꯥꯏꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯔꯕꯁꯨ ꯍꯦꯛꯇ ꯀꯨꯞꯁꯤꯜꯂꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯈꯔ ꯍꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯆꯧꯕ ꯄꯣꯠ ꯃꯥꯡꯈꯤꯕꯕꯨꯗꯤ ꯑꯄꯤꯛꯄ ꯃꯥꯟ ꯃꯥꯡꯕꯅ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯃꯤꯗꯥ ꯑꯣꯏꯒꯜꯂꯤ ꯑꯗꯨꯃꯛꯄꯨ ꯃꯥꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯣꯡ ꯍꯥꯗꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯊꯥꯖꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯉꯥꯡꯒ ꯑꯣꯏꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯇꯨꯅ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯁꯣꯜꯂꯤ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯗ ꯏꯆꯥꯅꯨꯄꯤꯅ ꯃꯄꯥꯒꯤ ꯃꯒꯨꯟ ꯈꯪꯗꯅ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯅꯤ ꯇꯨꯝꯁꯤꯠꯀ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦꯁꯦ ꯉꯔꯥꯡ ꯊꯦꯡꯅꯒ ꯇꯨꯝꯊꯈꯤꯕꯒ ꯉꯥꯛꯇꯕꯨ ꯏꯊꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯤ ꯏꯆꯥꯅꯨꯄꯤ ꯆꯩꯔꯣꯏ ꯃꯥꯟꯕꯤꯁꯤꯅ ꯍꯦꯛ ꯍꯧꯗꯣꯔꯛꯇꯨꯅ ꯇꯨꯝꯊꯕ ꯌꯥꯔꯣꯏ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯏꯊꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯈꯣꯡꯗꯣ ꯌꯥꯟꯊꯔꯗꯨꯅ ꯏꯁꯧ ꯇꯧꯏ ꯑꯩꯁꯦ ꯏꯁꯧ ꯂꯥꯡꯕ ꯍꯦꯛꯇ ꯇꯥꯍꯟꯗꯧꯔꯤꯕꯅꯤ ꯃꯣꯏꯅ ꯑꯁꯨꯛ ꯂꯨꯔꯀꯥꯟꯁꯤꯗ ꯐꯥꯒꯤ ꯌꯥꯕ ꯋꯥꯗꯧꯅ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯨꯝꯁꯤꯟꯈꯤ ꯍꯥꯏꯕ ꯍꯌꯦꯡ ꯃꯥꯡꯂꯀꯥꯟꯗꯗꯤ ꯏꯃꯨꯡꯗ ꯃꯔꯨꯝ ꯁꯣꯟꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯐꯝꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯏꯁꯧ ꯇꯧꯔꯤꯉꯩ ꯃꯕꯣꯛ ꯏꯕꯦꯝꯃ ꯐꯔꯛ ꯐꯨꯕꯤ ꯔꯥꯙꯦꯗꯨꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯍꯩ ꯊꯥꯗꯣꯏ ꯅꯪ ꯅꯄꯥ ꯍꯧꯗꯣꯛꯎ ꯍꯥꯏꯔꯒ ꯀꯩꯗꯧꯔꯦ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯑꯁꯣꯝꯗ ꯉꯥꯗꯣ ꯄꯥꯊꯣꯛꯑꯒ ꯃꯤꯒꯤꯗ ꯄꯨꯝꯅꯃꯛ ꯆꯪꯈꯤꯕ ꯇꯥꯔꯤꯅꯦꯍꯦ ꯄꯪꯉꯤꯗ ꯅꯣꯏꯕꯣ ꯊꯥꯗꯣꯏ ꯃꯕꯣꯛꯇ ꯁꯧꯔꯪꯅꯅ ꯈꯨꯝꯃꯤ ꯍꯣ ꯑꯕꯣꯛ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯡꯕꯗꯣ ꯑꯩꯅ ꯉꯁꯥꯏꯅ ꯍꯧꯗꯣꯛꯆꯔꯨꯔꯕꯅꯤ ꯍꯧꯒꯠꯂꯣ ꯌꯥꯗꯦ ꯇꯨꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯍꯧꯔꯤ ꯔꯥꯙꯦ ꯃꯆꯥꯗꯨꯗꯤ ꯉꯥꯡꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯨ ꯃꯃꯧꯗꯨ ꯇꯥꯏꯅꯕꯤꯗꯣ ꯍꯧꯔꯛꯏ ꯅꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯍꯧꯗꯣꯛꯄ ꯀꯩꯗꯧꯏ ꯃꯥ ꯀꯩꯗꯧꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ꯭ꯔꯣ ꯑꯣ ꯏꯃꯥꯗꯣ ꯇꯨꯝꯃꯤꯌꯦ ꯏꯆꯦꯁꯨ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯧꯒꯠꯈꯤꯔꯣꯏ ꯏꯃꯥꯗ ꯇꯥꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯆꯥꯅꯨꯄꯥ ꯍꯧꯗꯣꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯣꯛꯇ ꯌꯦꯡꯉꯤ ꯔꯥꯙꯦ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯌꯥꯔꯦ ꯑꯕꯣꯛ ꯄꯥꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯔꯥꯙꯦ ꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕ ꯀꯧꯏ ꯍꯩ ꯏꯕꯣꯍꯜ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦꯍꯦ ꯍꯩ ꯏꯕꯣꯍꯜ ꯊꯥꯗꯣꯏ ꯃꯕꯣꯛꯇ ꯀꯧ ꯇꯥꯅꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯨꯝꯆꯤꯠ ꯄꯥꯏꯔꯒ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯄ ꯍꯧꯈ꯭ꯔꯤ ꯊꯥꯗꯣꯏ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯁꯨ ꯃꯉꯣꯟꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ ꯆꯞ ꯆꯥꯅ ꯌꯥꯎꯖꯩ ꯌꯨꯝ ꯑꯃ ꯐꯖꯅ ꯀꯣꯏꯕ ꯍꯩꯕꯤꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯤ ꯋꯥꯠꯂꯦ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯅ ꯇꯥꯛꯅꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯐꯝ ꯊꯣꯛꯏ ꯀꯅꯥꯁꯨ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯕ ꯌꯥꯎꯅꯗꯦ ꯊꯥꯗꯣꯏꯒꯤ ꯃꯐꯝꯗ ꯏꯁꯧ ꯂꯥꯡꯕ ꯑꯁꯤꯅ ꯍꯩꯅꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯅ ꯏꯁꯧ ꯂꯥꯡꯐꯝ ꯊꯣꯛꯄ ꯃꯇꯝꯗ ꯈꯔ ꯍꯦꯟꯖꯤꯟꯅ ꯏꯁꯧ ꯂꯥꯡꯕ ꯍꯥꯏꯕꯁꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯏꯕꯣꯍꯜꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯆꯠꯂꯨ ꯄꯥꯠꯇ ꯀꯨꯝꯃꯨ ꯉꯥꯁꯤꯡꯗꯣ ꯑꯃꯨꯛꯇ ꯊꯤꯡꯉꯨꯅꯕ ꯇꯧ ꯅꯆꯤ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯀꯥꯏꯗꯅ ꯏꯁꯤꯡ ꯄꯨꯝꯕ ꯄꯥꯠꯂꯣꯝꯗ ꯆꯦꯟꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯦ
ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤꯗ ꯌꯧꯔꯛꯂꯗꯕꯅꯤ ꯆꯠꯂꯣ ꯑꯃꯨꯛꯇ ꯏꯕꯣꯍꯜ ꯃꯥꯁꯨ ꯍꯟꯗꯛꯇꯤ ꯊꯥꯖꯔ ꯃꯥꯜꯂꯦ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡꯁꯤꯡꯅ ꯑꯁ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯌꯥꯗꯦꯗꯀꯣ ꯏꯕꯣꯍꯜ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯌꯥꯗꯦ ꯊꯥꯗꯣꯏ ꯋꯥꯏ ꯇꯥꯁꯤꯟ ꯇꯥꯁꯤꯟꯅ ꯃꯄꯥꯗ ꯃꯆꯤꯟꯗꯨ ꯈꯨꯝꯗꯧꯒꯤ ꯍꯣꯠꯅꯔꯛꯏ ꯍꯣ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯇꯥꯍꯟꯕꯤꯔꯛꯀꯅꯣ ꯑꯗꯨ ꯇꯥꯗꯅꯕꯅꯦ ꯑꯩꯅ ꯄꯥꯕꯗ ꯉꯁꯥꯏ ꯅꯨꯡꯉꯥꯏ ꯆꯕꯨꯛꯇꯒꯤ ꯌꯥꯀꯥꯏꯔꯣꯟ ꯁꯛꯆꯔꯤꯕꯗꯣ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ ꯏꯆꯥ ꯇꯣꯝꯕꯤꯗ ꯅꯤꯡꯁꯤꯡꯂꯤꯕ ꯄꯥꯕ ꯂꯧꯕꯨꯛꯇ ꯀꯨꯝꯃꯒꯦ ꯅꯣꯏ ꯈꯨꯔꯥꯇꯣꯟꯈꯩꯁꯨ ꯈꯔ ꯑꯝꯇ ꯍꯥꯏꯌꯨ ꯄꯥꯕꯅ ꯀꯨꯝꯃꯛꯑꯣ ꯍꯥꯏꯌꯦꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯧꯕꯨꯛꯇ ꯀꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯍꯩ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯨ ꯑꯩ ꯂꯧꯕꯨꯛ ꯀꯨꯝꯅꯕ ꯇꯧꯒꯦ ꯉꯥꯁꯤꯡꯗꯣ ꯃꯥꯡꯕ ꯇꯥꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯃꯁꯝ ꯑꯁꯥꯡꯕ ꯑꯗꯣ ꯃꯈꯨꯠꯅ ꯑꯋꯥꯟ ꯁꯝꯕꯨꯜ ꯁꯦꯝꯗꯨꯅ ꯊꯣꯛꯂꯛꯏ ꯍꯥ ꯄꯥꯠꯀꯤ ꯏꯁꯤꯡ ꯄꯥꯊꯣꯛꯂꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯥꯅ ꯀꯌꯥꯝ ꯆꯠꯈ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯏꯁꯧ ꯂꯥꯡꯕ ꯍꯦꯛꯇ ꯍꯧꯔꯛꯏ ꯑꯩꯅ ꯍꯥꯏꯕꯅꯦ ꯑꯁꯤꯗ ꯊꯣꯛꯀꯅꯤ ꯉꯍꯥꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯕ ꯌꯥꯕ ꯉꯥꯛꯄ ꯌꯥꯕ ꯇꯍꯧꯁꯤꯅ ꯇꯥꯕ ꯀꯧꯕ ꯂꯩꯇꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯃꯥꯡꯉꯦꯗꯅ ꯊꯥꯗꯣꯏ ꯃꯃꯥꯗ ꯄꯩꯔꯞ ꯌꯦꯡꯂꯒ ꯑꯣ ꯏꯃꯥ ꯆꯦꯟꯊꯣꯛꯇ꯭ꯔꯤꯌꯦ ꯆꯦꯟꯊꯣꯛꯇꯣꯔꯦ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ ꯅꯕꯥꯅꯤ ꯎꯕꯗ ꯂꯥꯡꯂꯦꯟꯅ ꯃꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨ ꯅꯪꯗꯤ ꯆꯨꯝꯅ ꯍꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯁꯪꯀꯠꯂꯒ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯥꯗꯣꯏ ꯑꯣꯟꯁꯤꯟꯅꯕꯗ ꯇꯜꯂ ꯃꯥꯜꯂꯦ ꯈꯨꯝꯂꯛꯇ꯭ꯔꯦ ꯍꯟꯗꯛꯇꯤ ꯇꯨꯃꯤꯟꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯍꯩ ꯌꯥꯏꯃ ꯌꯥꯏꯃ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯧꯒꯠꯂꯨꯅꯦ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯤ ꯊꯥꯖꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯁꯨꯛꯇꯣꯛꯂꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯅꯣꯡꯐꯥꯎ ꯐꯖꯅ ꯉꯥꯟꯗ꯭ꯔꯤ ꯀ꯭ꯋꯥꯛꯇꯧꯅ ꯑꯃꯨꯛ ꯂꯥꯛꯇꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯁꯥꯏꯗꯒꯤ ꯃꯔꯥꯡ ꯇꯧꯅꯔꯤꯉꯩ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯃꯥꯗꯤ ꯆꯤꯡꯗꯣꯟꯗꯒꯤ ꯇꯥꯏꯕ ꯃꯤ ꯀꯅꯥ ꯌꯥꯍꯧꯈ꯭ꯔꯕꯖꯥꯠꯅꯣ ꯑꯩꯅ ꯏꯊꯦꯡ ꯊꯦꯡꯂꯕ꯭ꯔꯥ ꯍꯥꯏꯅ ꯏꯀꯥꯏ ꯃꯀꯣꯛꯇꯨ ꯂꯤꯊꯣꯔꯛꯂꯕ ꯃꯇꯝꯅꯤ ꯊꯥꯖ ꯃꯥꯁꯨ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤꯅꯤ ꯊꯦꯡꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯤꯅ ꯊꯥꯖ ꯀꯧꯔꯤꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯁꯧ ꯇꯧꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯍꯣꯠꯅꯩ ꯔꯥꯙꯦ ꯃꯥꯁꯨ ꯍꯟꯗꯦ ꯍꯟꯗꯛꯇꯤ ꯂꯀꯧ ꯍꯦꯛꯇ ꯀꯧꯔꯤ ꯍꯥꯏ ꯊꯥꯖ ꯅꯪꯕꯨ ꯄꯠꯂꯕ꯭ꯔꯅꯦꯍꯦ ꯊꯥꯖ ꯍꯟꯗꯛꯇꯤ ꯃꯥꯕꯨ ꯆꯩꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯉꯨꯔ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ ꯃꯈꯣꯟ ꯈꯖꯤꯛ ꯁꯦꯝꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯍꯣ ꯇꯥꯏꯌꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯔꯥꯙꯦ ꯐꯅ ꯁꯥꯎꯔꯁꯨ ꯃꯃꯧꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯍꯦꯛ ꯁꯥꯎꯒꯠꯄ ꯉꯝꯗꯦ ꯇꯞꯊꯔꯛꯏ ꯃꯧ ꯅꯪꯕꯨ ꯌꯥꯏꯃꯗꯨ ꯍꯧꯗꯣꯔꯛꯎꯅꯦ ꯅꯥꯇꯩꯒ ꯄꯥꯠꯇ ꯀꯨꯝꯅꯕ ꯍꯥꯏꯌꯨ ꯑꯃꯨꯛꯇ ꯅꯣꯡꯉꯥꯟꯈꯤꯕꯗꯤ ꯐꯅ ꯀꯨꯏꯔꯦ ꯍꯧꯒꯠꯂꯨ ꯅꯁꯥꯗꯣ ꯑꯃꯠꯇ ꯐꯔꯔꯣꯏ ꯊꯥꯖ ꯁꯧꯔꯪꯅꯅ ꯁꯣꯜꯂꯤ ꯇꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ꯭ꯔꯕ ꯃꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯅꯦꯝꯗ ꯑꯐꯕꯤ ꯁꯥꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯃꯥ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯃꯁꯥ ꯈꯖꯤꯛ ꯅꯣꯝꯂꯒ ꯍꯧꯗꯣꯛꯏ ꯇꯥꯕ꯭ꯔꯣ ꯅꯨꯄꯥ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯄꯥꯡꯂꯒ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯦ ꯅꯨꯄꯤ ꯅꯣꯡꯉꯥꯜꯂꯕꯣ ꯑꯁ ꯈꯪꯗꯦ ꯑꯩ ꯑꯃꯠꯇ ꯉꯁꯥꯏꯗꯒꯤ ꯅꯣꯏꯒꯤ ꯅꯃꯥ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯤꯒ ꯅꯣꯏ ꯅꯇꯩ ꯍꯩꯅꯨ ꯁꯥꯕꯤꯁꯤꯒ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯄꯥꯈꯣꯟ ꯑꯃꯠꯇ ꯍꯥꯏꯕ ꯇꯥꯗꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯉꯥꯡꯂꯤꯁꯦ ꯅꯪꯗꯤ ꯇꯥꯔꯤꯔꯣꯏꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯇꯧꯗꯕ ꯍꯥꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯃꯄꯨꯔꯣꯏꯕꯗ ꯃꯥꯟꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯝꯁꯤꯜꯂꯤ ꯌꯥꯏꯃꯁꯨ ꯑꯗꯨꯃꯉꯥꯏ ꯃꯕꯨꯛ ꯀꯌꯥ ꯐꯠꯇꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯏꯅ ꯁꯦꯝꯂꯛꯄ ꯖꯨꯔꯥ ꯍꯥꯏꯗꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯔꯦ ꯅꯨꯄꯤ ꯃꯥꯅ ꯈꯖꯤꯛ ꯍꯥꯏꯕꯗ ꯌꯥꯏꯃꯅ ꯍꯦꯛꯇ ꯍꯦꯟꯖꯤꯜꯂꯛꯏ ꯌꯥꯝ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯇꯧꯔꯣꯏ ꯇꯧꯔꯣꯏ ꯃꯇꯦꯡ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕ ꯀꯥꯏꯅ ꯉꯥ ꯐꯥꯔꯒꯅ ꯃꯣꯏꯒꯤ ꯂꯣꯏ ꯑꯣꯏꯒꯗꯧ ꯉꯥꯛꯇꯅꯤ ꯄꯥꯡꯒꯜ ꯋꯥꯅ ꯀꯔꯤ ꯃꯇꯦꯡ ꯇꯧꯗꯣꯔꯤꯒꯦ ꯑꯁꯨꯛ ꯃꯇꯦꯡ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯋꯥ ꯑꯣꯏꯅ ꯉꯥꯡꯕꯤꯕ ꯅꯠꯇꯦ ꯅꯣꯡꯇ ꯊꯥꯖ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯥꯅ ꯍꯦꯟꯅ ꯊꯪꯖꯤꯜꯂꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯨꯝꯗꯕꯗꯤ ꯐꯖꯔꯔꯣꯏ ꯑꯗꯨꯅ ꯅꯪ ꯀꯨꯝꯕꯗꯤ ꯀꯨꯝꯃꯣ ꯑꯗꯨꯒ ꯊꯕꯛ ꯂꯩꯊꯣꯛꯀꯗꯕ ꯈꯪꯉꯕ꯭ꯔꯥ ꯃꯤ ꯂꯥꯛꯑꯒꯅ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯁꯥꯖꯤꯟꯅꯒꯗꯕꯅꯤ ꯀꯥꯎꯅꯨꯀꯣ ꯌꯥꯏꯃꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯉꯤ ꯁꯣꯝꯗꯅ ꯏꯕꯣꯍꯜ ꯄꯥꯠ ꯌꯧꯕꯒ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯥꯈꯠꯂꯤ ꯃꯈꯨꯠꯇꯨ ꯂꯨꯈꯝꯗ ꯄꯥꯏꯗꯨꯅ ꯃꯊꯟꯇ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯏꯁꯤꯡꯁꯤꯗꯤ ꯊꯨꯝꯖꯤꯜꯂꯛꯀꯗꯧꯔꯦꯅ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯊꯧꯔꯥꯡ ꯇꯧꯍꯧꯗꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯥ ꯁꯥꯅ ꯂꯦꯞꯂꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯇꯨꯡꯗ ꯃꯍꯥꯛ ꯑꯅꯛꯄꯗ ꯍꯧꯔꯤꯕ ꯌꯦꯟꯗꯧ ꯈꯔ ꯌꯥꯟꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯌꯨꯝꯗꯅꯤ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯍꯥꯏ ꯊꯥꯗꯣꯏ ꯍꯥꯏ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯏꯕꯦꯝꯃ ꯊꯥꯗꯣꯏꯁꯨ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯇꯥꯏꯌꯦ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦ ꯆꯪꯉꯛꯑꯣ ꯂꯥꯡꯂꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯣꯔꯥ ꯑꯃ ꯂꯧꯔꯒ ꯐꯝꯊꯗꯨꯅ ꯍꯥꯏ ꯅꯪ ꯈꯨꯔꯥꯏ ꯌꯥꯏꯃꯁꯦ ꯄꯥꯠꯇ ꯀꯨꯝꯃꯨ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯃꯥ ꯑꯣꯟꯁꯤꯟꯅꯕ ꯉꯝꯃꯣꯏ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯨꯁꯨ ꯆꯠꯂꯨ ꯅꯄꯥꯕꯨꯡ ꯃꯊꯟꯇ ꯌꯥꯔꯔꯣꯏ
ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯀꯧꯏ ꯈꯨꯔꯥ ꯌꯥꯏꯃ ꯇꯥꯔ ꯃꯥꯜꯂꯦ ꯈꯨꯃꯩ ꯀꯩꯗꯧꯔꯦ ꯊꯥꯗꯣꯏ ꯄꯥꯕꯅ ꯄꯥꯠꯇ ꯀꯨꯝꯃꯛꯑꯣ ꯍꯥꯏꯌꯦ ꯀꯨꯝꯂꯗꯕꯅꯤ ꯑꯩꯁꯨ ꯀꯨꯝꯂꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯊꯥꯗꯣꯏ ꯃꯥꯁꯨ ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯒꯤ ꯌꯨꯝꯗꯒꯤ ꯃꯗꯣꯝꯆꯥ ꯑꯇꯣꯝꯕꯤꯅ ꯀꯧꯔꯤ ꯊꯥꯗꯣꯏ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯔꯤꯅꯣ ꯊꯥꯗꯣꯏꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯃꯤ ꯏꯗꯣꯝꯆꯥ ꯇꯨꯔꯦꯜ ꯀꯥꯏꯕꯒꯤ ꯄꯥꯠꯂꯣꯝꯗ ꯏꯁꯤꯡ ꯂꯣꯏꯅ ꯆꯦꯟꯊꯔꯛꯂꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯥꯁꯤꯡꯗꯣ ꯆꯦꯟꯊꯣꯛꯇꯅꯕ ꯄꯟ ꯊꯤꯡꯃꯤꯟꯅꯅꯕ ꯍꯥꯏꯔꯝꯕꯅꯤ ꯄꯥꯕꯅ ꯃꯦꯝꯊꯣꯏꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯨꯞꯇꯨ ꯃꯩ ꯆꯝꯅ ꯆꯝꯅ ꯍꯥꯏꯔꯛꯏ ꯏꯍꯦ ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥꯇꯣꯟꯕꯨꯁꯨ ꯍꯥꯏꯒꯦ ꯃꯥꯕꯨꯁꯨ ꯀꯨꯝꯍꯜꯂꯒꯦ ꯉꯁꯤ ꯊꯕꯛ ꯂꯦꯞꯆꯔꯁꯅꯤ ꯊꯥꯗꯣꯏꯗꯨ ꯍꯔꯥꯎꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯦꯝꯊꯣꯏ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯃꯣꯏ ꯇꯥꯇꯣꯟ ꯏꯇꯩꯒꯤ ꯉꯥ ꯌꯣꯛꯂꯤꯕ ꯄꯥꯠꯇꯣ ꯏꯁꯤꯡꯅ ꯊꯨꯝꯗꯧꯔꯦ ꯍꯥꯏ ꯉꯁꯤ ꯊꯕꯛ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯇꯧꯃꯤꯟꯅꯔꯨꯕ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯇꯣꯝꯕꯁꯨ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯀꯨꯝꯁꯤꯔꯟ ꯇꯧꯔꯝꯂꯤꯕꯅꯤ ꯐꯔꯦ ꯀꯨꯝꯂꯨꯔꯒꯦ ꯅꯪ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯊꯥꯗꯣꯏꯒ ꯍꯣꯔꯦꯟ ꯊꯤꯟꯗꯃꯤꯟꯅꯔꯛꯂꯣ ꯍꯣꯏ ꯐꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯌꯥꯏꯃꯒ ꯑꯇꯣꯝꯕꯒꯁꯨ ꯄꯥꯠꯇ ꯀꯨꯝꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯄꯨꯡ 9:10 ꯑꯗꯨꯋꯥꯏ ꯑꯣꯏꯔꯝꯂꯅꯤ ꯌꯨꯝ ꯑꯍꯨꯝꯗꯨ ꯄꯔꯦꯡ ꯑꯣꯏꯅ ꯁꯥꯕꯅꯤ ꯂꯝꯄꯥꯛꯃꯨꯛ ꯄꯥꯛꯄ ꯁꯨꯃꯥꯡꯗꯨ ꯄꯔꯦꯡꯅ ꯃꯥꯒꯤ ꯃꯄꯥꯗ ꯂꯩꯅꯩ ꯋꯥ ꯃꯥꯡꯅ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯎꯕꯗ ꯏꯁꯤꯡ ꯁꯤꯡꯅ ꯈꯪꯂꯦ ꯌꯨꯝ ꯑꯍꯨꯝꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯅꯤ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯨꯅ ꯇꯔꯨ ꯂꯩ ꯃꯌꯥꯏ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯥꯁꯤꯒꯤ ꯌꯨꯝ ꯑꯗꯨꯅ ꯊꯣꯡ ꯆꯦꯆꯦꯠ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯌꯨꯛ ꯌꯥꯍꯧꯗꯨꯅ ꯅꯣꯡꯇ ꯙꯨꯞ ꯊꯥꯎꯃꯩ ꯑꯃꯠꯇ ꯀꯠꯄ ꯅꯠꯇ꯭ꯔꯤ ꯃꯦꯝꯊꯣꯏ ꯃꯈꯨꯠꯇ ꯆꯥꯛ ꯏꯟꯁꯥꯡ ꯌꯣꯝꯕ ꯈꯥꯎ ꯑꯃ ꯄꯥꯏꯔꯗꯨꯅ ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯃꯄꯥꯟꯗꯒꯤ ꯑꯁꯨꯝꯅ ꯀꯧꯏ ꯏꯆꯦ ꯂꯥꯡꯂꯦꯟꯁꯨ ꯇꯥꯔ ꯃꯥꯜꯂꯦ ꯈꯨꯝꯂꯛꯏ ꯆꯪꯉꯛꯑꯣ ꯏꯅꯥꯎ ꯆꯥꯛꯈꯨꯝꯗ ꯃꯦꯝꯊꯣꯏꯁꯨ ꯑꯗꯨꯃꯛ ꯆꯪꯉꯤ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯣꯝꯆꯥ ꯎꯕꯗ ꯊꯥꯗꯣꯏꯒꯤ ꯃꯆꯦ ꯊꯔꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯗꯣꯝꯆꯥ ꯏꯁꯤꯡ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯒꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇ꯭ꯔꯤ ꯈꯪꯗꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯆꯠꯂꯒ ꯈꯪꯂꯅꯤ ꯑꯩꯁꯨ ꯂꯥꯛꯁꯤꯔ ꯈꯪꯗꯦ ꯂꯥꯡꯂꯦꯟꯅ ꯄꯥꯈꯠꯅ ꯌꯥꯔꯣꯏ ꯏꯆꯥ ꯅꯥꯔꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯃꯥꯒ ꯀꯨꯝꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯩ ꯑꯗꯨꯒ ꯊꯥꯗꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯊꯥꯗꯣꯏ ꯆꯠꯂꯣ ꯅꯪꯒꯤ ꯆꯥꯛꯇꯣ ꯌꯣꯝꯕ ꯂꯣꯏꯔꯗꯤ ꯅꯗꯣꯝꯆꯥ ꯌꯥꯏꯃ ꯍꯣꯏꯗꯒꯤꯁꯨ ꯄꯨꯊꯈꯣ ꯊꯥꯗꯣꯏꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯗꯣꯝꯆꯥꯒ ꯊꯥꯁꯤꯒꯤ ꯌꯨꯝ ꯃꯃꯥꯡꯅꯤ ꯍꯦꯛ ꯆꯪꯁꯤꯟꯕ ꯍꯪꯒꯣꯏ ꯑꯅꯤꯗꯨ ꯏꯅꯗꯨꯅ ꯍꯥꯏ ꯃꯦꯝꯊꯣꯏꯅ ꯅꯪꯅ ꯑꯉꯥꯡꯅꯤ ꯏꯗꯣꯝꯆꯥ ꯀꯧ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯖꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯀꯧꯏ ꯏꯗꯣꯝꯆꯥ ꯆꯥꯛ ꯊꯤꯟꯗꯧꯔꯁꯦ ꯊꯥꯁꯦ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯏ ꯅꯪ ꯈꯨꯔꯥꯗꯤ ꯌꯨꯝꯗ ꯀꯥꯔꯛꯂꯒ ꯆꯥꯅꯤ ꯍꯥꯏꯔꯝꯕꯅꯤ ꯌꯥꯅꯤ ꯊꯤꯟꯗꯗ꯭ꯔꯕꯁꯨ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯤꯜꯂꯨꯔꯒꯦ ꯈꯨꯔꯥꯁꯨ ꯀꯥꯔꯛꯑꯣ ꯍꯥꯏꯔꯝꯂꯒꯦ ꯃꯦꯝꯊꯣꯏꯗꯨ ꯁꯥꯎꯔꯝꯗꯅ ꯍꯥꯏ ꯃꯋꯥꯁꯤ ꯉꯥꯛꯇꯪ ꯊꯕꯛ ꯇꯧꯕꯗ ꯀꯧꯈꯠꯇꯧꯒꯤ ꯑꯇꯣꯞꯄꯒꯤꯁꯨ ꯅꯠꯇꯕꯁꯤꯗ ꯀꯌꯥ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨ ꯊꯥꯗꯣꯏ ꯃꯗꯣꯝꯆꯥ ꯌꯥꯏꯃ ꯇꯥꯔꯕꯗꯤ ꯈꯠꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯦꯝꯊꯣꯏꯗ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯗꯣꯝꯆꯥ ꯌꯥꯏꯃ ꯇꯥꯔꯗꯤ ꯑꯃꯨꯛ ꯈꯠꯅꯔꯅꯤ ꯆꯠꯂꯁꯤ ꯇꯥꯔꯗꯤ ꯐꯅꯗꯨꯝ ꯐꯔꯕꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯍꯦꯛꯇ ꯈꯠꯅꯗꯧꯔꯤꯕꯅꯤ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗꯅ ꯃꯈꯣꯟꯁꯦ ꯅꯧꯊꯁꯅꯗꯅ ꯑꯐꯕꯤ ꯁꯥꯒꯗꯧꯔꯤꯕ ꯃꯊꯤꯐꯥꯎ ꯈꯪꯉꯦ ꯑꯩꯅ ꯑꯗꯨ ꯍꯥꯏꯅꯔꯒ ꯑꯅꯤꯗꯨꯁꯨ ꯀꯨꯝꯈ꯭ꯔꯦ ꯂꯧꯕꯨꯛꯇꯅꯤ ꯉꯥ ꯌꯣꯛꯂꯤꯕ ꯀꯣꯝꯁꯤꯡꯗꯨ ꯍꯄꯥꯅ ꯀꯣꯏꯁꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯣꯠꯅꯩ ꯑꯇꯣꯝꯕꯅ ꯃꯁꯥꯗ ꯃꯤꯄꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯈꯔ ꯌꯣꯝꯄꯥꯛꯅ ꯌꯥꯜꯂꯤ ꯆꯩ ꯌꯨꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏ ꯃꯃꯥꯗꯤ ꯇꯨꯃꯤꯟꯅ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯃꯪꯗꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨ ꯎꯕꯗ ꯑꯇꯣꯝꯕ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯌꯥꯝꯕꯗ ꯍꯥꯏ ꯀꯔꯤꯅꯣ ꯇꯌꯥꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ ꯀꯔꯤꯒꯤꯅꯣ ꯇꯌꯥꯏꯅ ꯌꯨ ꯊꯛꯆꯤꯜꯂꯨꯔꯤꯗꯨꯕꯣ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯌꯥꯏ ꯃꯃꯥꯁꯨ ꯍꯤꯗꯥꯛꯀ ꯈꯔ ꯉꯥꯎꯕꯒ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯃꯁꯥꯗꯨ ꯍꯥꯏꯔꯨꯝ ꯇꯧꯔꯒ ꯍꯥꯏꯔꯤ ꯀꯔꯤ ꯑꯉꯥꯡꯅ ꯑꯗꯨꯝꯕ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯊꯕꯛꯅ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯔꯒ ꯑꯩꯕꯨ ꯊꯕꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯁꯥꯗꯅ ꯈꯪꯅꯤ ꯑꯩ ꯌꯥꯎꯔꯦ ꯊꯕꯛ ꯑꯃꯠꯇ ꯇꯣꯛꯊꯣꯛꯀꯦ ꯑꯇꯣꯝꯕ ꯃꯌꯥꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯀꯩꯅꯣ ꯇꯌꯥꯏꯗ ꯊꯕꯛ ꯌꯥꯎꯗꯦ ꯍꯥꯏꯕ ꯅꯠꯆꯗꯦ ꯇꯌꯥꯏꯅ ꯌꯨ ꯊꯛꯆꯤꯜꯂꯝꯗ꯭ꯔꯗꯤ ꯊꯕꯛꯁꯦ ꯐꯅꯌꯥꯝ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯖꯕꯅꯤ ꯀꯣꯝ 4ꯅꯤ ꯈꯟꯗꯧꯔꯤꯕ ꯍꯧꯖꯤꯛ ꯀꯣꯝ 2ꯗ ꯍꯧꯕꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯌꯧꯁꯤꯟꯈ꯭ꯔꯕꯗꯤ ꯏꯁꯤꯡꯅ ꯇꯞꯅ ꯊꯨꯝꯖꯤꯜꯂꯛꯂꯅꯤ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯏꯌꯥꯝꯕ ꯁꯥꯔꯤꯕ ꯑꯣ ꯏꯌꯥꯝꯕ ꯅꯪ ꯂꯣꯏ ꯇꯧꯔꯣ ꯑꯗꯨꯗꯤ ꯅꯌꯥꯝꯕꯗꯤ ꯃꯤꯔꯦꯝꯅꯦ ꯀꯥꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯩ ꯏꯕꯣꯍꯜꯁꯨ ꯇꯥꯔ ꯃꯥꯜꯂꯤ ꯉꯥꯡꯅꯔꯤꯕꯗꯣ ꯌꯥꯏꯃꯗ ꯆꯩꯔꯛꯏ ꯀꯔꯤꯅꯣ ꯌꯥꯏꯃ ꯆꯨꯝꯅ ꯈꯔꯁꯨ ꯐꯅ ꯈꯟꯕ ꯇꯝꯃꯨ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯌꯨ ꯊꯛꯆꯤꯟꯗꯅ ꯂꯩꯔꯦ
ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯉꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯌꯥꯏꯃ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯈꯟꯗꯨꯅ ꯁꯥꯎꯖꯤꯟꯅꯔꯛꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯃꯥꯟꯅꯔꯣ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ ꯑꯩꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯇꯥꯕꯤꯅꯤꯒꯦ ꯑꯩ ꯀꯥꯔꯦ ꯅꯣꯏ ꯇꯧꯔꯣ ꯑꯩ ꯌꯥꯎꯗꯕꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯣꯏ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯁꯦꯟꯗꯜ ꯃꯔꯤꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯅꯥꯝꯃ ꯊꯤꯡꯖꯤꯟꯗꯨꯅ ꯍꯩꯔꯨꯝ ꯀꯥꯈ꯭ꯔꯦ ꯃꯦꯝꯊꯣꯏꯒ ꯊꯥꯗꯣꯏꯒꯁꯨ ꯂꯕꯨꯛ ꯌꯧꯔꯛꯂꯦ ꯃꯦꯝꯊꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯆꯥꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯏ ꯊꯥꯗꯣꯏꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯨꯔꯥꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯂꯥꯝꯂ ꯃꯥꯜꯂꯦ ꯀꯨꯏꯅ ꯉꯥꯏꯍꯟꯗꯦ ꯐꯠ ꯂꯥꯛꯏ ꯏꯕꯣꯍꯟꯅ ꯍꯥꯏ ꯉꯁꯤ ꯊꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯀꯣꯝꯁꯤ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯝ ꯋꯥꯠꯂꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯋꯥꯕ ꯃꯑꯣꯡꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯃꯦꯝꯊꯣꯏꯅ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯅꯦꯛꯑꯒ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣꯏꯗꯦ ꯏꯕꯣꯍꯜ ꯑꯁꯤ ꯌꯥꯅꯤꯡꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯒ ꯍꯥꯏꯔꯨꯅꯕ ꯇꯧꯔꯒꯦ ꯑꯇꯣꯡꯕ ꯊꯥꯗꯣꯏꯗ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯏꯟꯖꯥꯡꯁꯤꯡꯁꯤꯕꯣ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯇꯨꯡꯍꯟꯕꯤ ꯑꯇꯥꯎꯕꯅꯦ ꯏꯔꯣꯝꯕꯅꯦ ꯀꯥꯡꯍꯧꯅꯦ ꯑꯇꯣꯡꯕ ꯃꯈꯨꯠ ꯍꯥꯝꯂꯒ ꯆꯥꯕ ꯍꯧꯒꯦ ꯇꯧꯏ ꯍꯧꯔꯅꯤꯍꯦ ꯑꯗꯨꯗꯤ ꯏꯕꯣꯍꯜꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯆꯥꯒꯤ ꯀꯥꯡꯍꯧꯁꯤꯗꯤ ꯋꯥꯠꯄ ꯌꯥꯗꯦꯅꯦ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯔꯤꯗꯨ ꯅꯣꯛꯃꯤꯟꯅꯩ ꯃꯦꯝꯊꯣꯏꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩ ꯌꯥꯏꯃꯅ ꯁꯥꯎꯔꯒ ꯀꯥꯈ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯇꯣꯡꯕꯅ ꯈꯨꯝꯂꯛꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯂꯩꯊꯣꯛꯄꯤꯗꯨꯅꯤꯗꯅ ꯃꯁꯦ ꯌꯨꯝꯗꯅꯅꯦ ꯃꯥꯅ ꯉꯥꯛꯇ ꯇꯧꯕꯅꯤ ꯁꯥꯔꯝꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯁꯣꯝꯗ ꯌꯨꯝꯗꯅꯤ ꯌꯥꯏꯃ ꯍꯩꯔꯨꯝ ꯇꯧꯗꯨꯅ ꯀꯥꯔꯛꯏ ꯑꯗꯨꯒ ꯂꯥꯎꯕ ꯍꯦꯛꯇ ꯍꯧꯏ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ ꯑꯩꯒꯤ ꯋꯥ ꯀꯅꯥꯅ ꯇꯥꯕꯤꯗꯣꯏꯅꯣ ꯑꯉꯥꯎꯕꯅꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯏ ꯊꯥꯖ ꯑꯩ ꯂꯧꯔꯨ ꯂꯥꯎ ꯑꯩ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯒꯦ ꯇꯧꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯟ ꯆꯥꯗꯅ ꯃꯩꯂꯩ ꯂꯥꯡꯕꯤ ꯔꯥꯙꯦꯗꯨ ꯇꯥꯔ ꯃꯥꯜꯂꯦ ꯊꯣꯛꯂꯛꯏ ꯍꯥꯏ ꯀꯩꯗꯧꯔꯦ ꯌꯥꯏꯃ ꯅꯪꯅ ꯑꯃꯨꯛ ꯍꯩꯔꯨꯝ ꯇꯧꯔꯒ ꯆꯪꯂꯛꯂꯤꯕꯁꯤꯅ ꯅꯁꯛꯃꯛꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯁꯤꯕ ꯍꯦꯛ ꯃꯥꯟꯈꯩ ꯄꯛꯆꯔꯦꯅ ꯇꯧꯔꯤꯕ꯭ꯔꯣ ꯌꯥꯏꯃ ꯍꯩꯔꯨꯝ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯦ ꯀꯩꯅꯣꯗ ꯏꯃꯥ ꯅꯆꯥ ꯁꯅꯥꯅꯤ ꯁꯅꯥ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤꯅ ꯃꯌꯥꯝꯁꯤꯅ ꯎꯔꯤꯕ ꯃꯤꯠꯌꯦꯡꯁꯦ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯕ ꯄꯥꯝꯃꯤ ꯏꯃꯥ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯒꯤꯠ ꯐꯝꯖꯤꯜꯂꯤ ꯔꯥꯙꯦ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯅꯣ ꯌꯥꯏꯃ ꯇꯥꯅꯤꯡꯗꯦ ꯆꯠꯂꯨ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯏꯪꯅ ꯂꯩꯒꯦ ꯌꯥꯏꯃ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯣ ꯐꯔꯦ ꯌꯥꯎꯔꯣꯏ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯑꯩꯅ ꯍꯦꯛ ꯌꯥꯎꯗꯕꯗ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯁꯤꯃꯗꯤ ꯈꯪꯉꯨ ꯔꯥꯙꯦ ꯉꯥꯡꯅꯕ ꯉꯝꯂꯔꯣꯏ ꯈꯪꯂ ꯃꯥꯜꯂꯦ ꯊꯥꯖꯕꯨ ꯀꯧꯏ ꯍꯥꯏ ꯊꯥꯖ ꯍꯥꯏ ꯃꯣꯂꯨꯝ ꯅꯕꯤ ꯇꯥꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ ꯅꯪ ꯀꯩꯗꯧꯔꯤ ꯅꯄꯨꯔꯣꯏꯕꯁꯦ ꯉꯥꯎꯋꯦ ꯈꯪꯂꯕꯗꯤ ꯀꯣꯛ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯖꯤꯜꯂꯔꯣ ꯂꯥꯎꯅꯦ ꯉꯁꯥꯏ ꯃꯈꯩ ꯊꯥꯖꯁꯨ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯅꯦꯝꯅ ꯀꯧꯔꯛꯄꯗꯨꯗ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯄ ꯁꯥꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯔꯥꯙꯦ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯑꯩꯕꯨ ꯀꯔꯝ ꯊꯣꯛꯑꯒꯕꯅꯣꯅꯦ ꯏꯆꯥ ꯑꯁꯨꯛ ꯌꯥꯝ ꯄꯣꯛꯄꯕꯨ ꯑꯃꯠꯇ ꯑꯩ ꯂꯧꯗꯦ ꯑꯩ ꯂꯧꯖꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯐꯒꯗꯕꯅꯤ ꯃꯄꯥ ꯌꯨꯔꯥꯏ ꯁꯨꯕꯗꯣ ꯂꯣꯏꯅ ꯂꯧꯏ ꯌꯥꯔꯣꯏꯌꯦ ꯐꯔꯣꯏꯌꯦꯕ ꯃꯣꯏ ꯃꯄꯥ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯉꯟꯇꯥꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯆꯈ꯭ꯔꯁꯅꯨ ꯁꯣꯔꯥꯠꯀꯤ ꯄꯣꯌꯦꯡꯗꯨꯅ ꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯗꯣꯛꯑꯒ ꯑꯩꯁꯨ ꯀꯅꯥꯗꯅꯣ ꯌꯨꯝ ꯀꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯒꯦ ꯇꯁ ꯑꯣ ꯃꯣꯏ ꯕꯥꯖꯤ ꯅꯆꯥ ꯅꯨꯄꯥꯁꯤ ꯂꯧꯒꯦꯒ ꯂꯧꯔꯣ ꯂꯥꯛꯑꯣ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯑꯋꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩꯁꯤꯅ ꯑꯃꯨꯛ ꯁꯤꯗꯗꯅ ꯀꯞꯇꯅ ꯂꯥꯎꯗꯅ ꯇꯧꯔꯤꯕꯁꯤꯅ ꯌꯥꯏꯃ ꯈꯨꯝꯗꯦ ꯍꯩꯔꯨꯝ ꯆꯥꯛꯈꯨꯝ ꯌꯧꯅꯕ ꯆꯪꯉꯤ ꯑꯗꯨꯒ ꯒꯤꯠ ꯐꯝꯗꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯄꯨꯊꯣꯔꯣ ꯅꯨꯄꯤ ꯊꯥꯖ ꯈꯨ ꯀꯥꯝꯂꯗꯨꯅ ꯊꯛꯑꯣ ꯅꯪꯗꯤ ꯌꯨꯗ ꯊꯛꯑꯣ ꯈꯔ ꯊꯨꯅ ꯁꯤꯅꯕ ꯊꯛꯑꯣ ꯁꯛꯃꯛꯅ ꯆꯨꯝ ꯑꯀꯪꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯥꯖ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯜꯂꯦꯗꯀꯣ ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯁꯧ ꯂꯥꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯥꯛ ꯇꯨꯞꯄꯤ ꯌꯥꯏ ꯃꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯏꯁꯧ ꯍꯧꯔꯛꯄꯗꯨꯗ ꯁꯥꯎꯔꯗꯨꯅ ꯆꯥꯛ ꯍꯥꯞꯂꯤꯕ ꯄꯨꯈꯝ ꯑꯗꯨ ꯍꯦꯛꯇ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯆꯥꯛꯁꯤ ꯆꯥꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯅꯨꯄꯤꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯁꯦ ꯑꯩ ꯌꯥꯗꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯏꯔꯪ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯩꯗꯤ ꯌꯥꯗꯦꯕ
ꯑꯩ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯅꯨꯄꯤꯅ ꯏꯁꯧ ꯇꯧꯕ ꯑꯩ ꯌꯥꯗꯦꯕ ꯆꯥꯛꯁꯪꯗ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥꯗꯣ ꯃꯈꯣꯟꯗꯨ ꯇꯥꯕꯗ ꯈꯪꯂꯗꯨꯅ ꯃꯃꯤꯠ ꯃꯅꯥꯗꯨ ꯂꯪꯈꯠꯂꯤ ꯊꯥꯔꯤꯛ ꯑꯃꯗꯤ ꯃꯃꯥ ꯂꯥꯡꯂꯦꯟ ꯑꯅꯤꯗꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗꯒꯤ ꯌꯦꯡꯂꯛꯏ ꯔꯥꯙꯦꯒꯤ ꯁꯨꯃꯥꯡꯗ ꯌꯥꯏꯃꯗꯣ ꯍꯩꯔꯪ ꯍꯩꯔꯪ ꯊꯣꯛꯂꯛꯇꯨꯅ ꯂꯥꯎꯔꯛꯏ ꯇꯥꯅꯤꯡꯕ ꯃꯤꯈꯩ ꯇꯥꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯩ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯌꯥꯗꯦ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯨꯅꯤ ꯋꯥꯅ ꯊꯕꯛ ꯁꯨꯔ ꯀꯥꯔꯛꯂꯒ ꯏꯄꯨꯔꯣꯏꯕꯁꯤ ꯋꯥꯔꯝꯂꯅꯤ ꯈꯟꯖꯕ ꯃꯈꯩ ꯏꯁꯧ ꯂꯥꯡꯕ ꯉꯁꯤ ꯅꯨꯄꯤꯒ ꯃꯄꯥꯟꯗ ꯄꯤꯊꯣꯛꯈꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯔꯪ ꯍꯩꯔꯪ ꯂꯦꯞꯄꯤ ꯔꯥꯙꯦ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯤꯗꯥꯛ ꯊꯛꯆꯤꯟꯗꯨꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕ ꯑꯁꯤ ꯉꯥꯡꯆꯩꯒꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯍꯩ ꯌꯥꯏꯃ ꯀꯩꯗꯧꯔꯦ ꯏꯆꯥ ꯀꯩꯗꯧꯔꯦ ꯌꯥꯏꯃ ꯃꯁꯥꯗꯣ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯁꯪꯒꯣꯏ ꯃꯆꯤ ꯑꯗꯨꯗ ꯃꯥꯔꯒ ꯐꯝꯊꯩ ꯑꯗꯨꯒ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯆꯥꯁꯦ ꯊꯕꯛ ꯌꯥꯝ ꯁꯨꯔꯦꯅꯦ ꯃꯤꯅꯁꯨ ꯃꯁꯤꯡ ꯊꯥꯗꯕꯗ ꯍꯥ ꯀꯅꯥꯅ ꯏꯆꯥꯕꯨ ꯀꯅꯥꯅ ꯁꯤꯖꯤꯟꯅꯔꯤꯕ ꯌꯥꯏꯃ ꯃꯥꯁꯨ ꯍꯥꯏꯖꯤꯟꯕ ꯌꯥꯔꯤꯕ ꯃꯈꯩ ꯍꯥꯏꯖꯤꯜꯂꯤ ꯏꯃꯥ ꯇꯥꯆꯧꯁꯦ ꯑꯍꯟ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦꯅꯦ ꯇꯥꯆꯧ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯅꯤ ꯏꯃꯥ ꯏꯍꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯒꯦ ꯏꯃꯥꯒꯤ ꯌꯥꯏꯃ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯋꯥꯀꯣꯏ ꯁꯨꯗꯅ ꯑꯃꯨꯛ ꯂꯩꯇ꯭ꯔꯁꯨ ꯑꯩꯅꯦ ꯅꯪꯒ ꯀꯨꯏꯅꯒ ꯑꯣꯟꯁꯤꯟꯅꯕ ꯍꯪꯒꯣꯏ ꯎꯆꯤ ꯑꯄꯨꯝꯕ ꯃꯅꯝ ꯅꯝꯃꯤ ꯅꯁꯥꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯇꯣꯟꯒ ꯈꯔ ꯃꯦꯟꯖꯤꯜꯂꯤ ꯌꯥꯏꯃ ꯃꯥꯁꯨ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯅꯆꯥ ꯁꯅꯥꯅꯦ ꯏꯃꯥ ꯑꯩꯁꯦ ꯅꯤꯡꯊꯧꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯀꯅꯥꯅ ꯏꯆꯥꯗ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯌꯨꯔꯥꯏ ꯆꯨꯕꯁꯤꯡꯒꯤ ꯅꯤꯡꯊꯧ ꯌꯥꯏꯃ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯆꯥꯅ ꯀꯨꯝꯈꯤꯕꯗꯣ ꯅꯨꯃꯤꯠ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯀꯗꯣ ꯊꯛꯇ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯃꯉꯣꯟꯗ ꯊꯤꯜꯂꯤ ꯔꯥꯙꯦ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯉꯥꯎꯕ ꯃꯆꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯔꯤ ꯃꯥꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯀꯨꯏꯔꯦ ꯅꯪꯅ ꯀꯨꯝꯈꯤꯕꯗꯣ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤꯅꯤ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯊꯥꯔꯤꯛ ꯁꯥꯎꯅꯤꯡꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯆꯠꯂꯒ ꯉꯥꯡꯅꯔꯒꯦ ꯂꯥꯡꯂꯦꯟ ꯄꯥꯈꯪꯅ ꯃꯆꯥꯕꯨ ꯐꯥꯊꯩ ꯌꯥꯗꯦ ꯌꯥꯗꯦ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦ ꯁꯥ ꯂꯥꯟ ꯇꯥꯅꯗꯧꯔꯤꯕꯅꯤ ꯍꯤꯗꯥꯛ ꯊꯛꯆꯤꯟꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯣꯏ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯔꯣꯏ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯕꯨꯅ ꯌꯦꯟꯗꯧ ꯌꯥꯜꯂꯨ ꯌꯣꯝꯄꯥꯛ ꯇꯧ ꯏꯃꯥ ꯌꯣꯝꯄꯥꯛ ꯇꯧꯔꯤꯕꯁꯤꯁꯨ ꯀꯣꯝ ꯃꯔꯤꯃꯨꯛꯇꯨꯅꯤ ꯅꯆꯥꯅ ꯇꯧꯔꯤꯁꯦ ꯑꯇꯣꯝꯕꯗꯅ ꯅꯥꯄꯤ ꯃꯀꯥ ꯃꯔꯤ ꯃꯉꯥ ꯊꯠꯆꯟꯅꯗꯅ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥ ꯑꯩ ꯄꯦꯟꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯔꯥꯙꯦ ꯃꯆꯥꯅ ꯉꯥꯡꯂꯤꯕꯗꯨ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯗꯅ ꯍꯦꯛꯇ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯏ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏ ꯍꯔꯦ ꯍꯔꯦ ꯑꯗꯨꯃ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯅꯪꯒꯤ ꯇꯥꯆꯧꯅꯕꯣ ꯇꯧꯏ ꯏꯃꯥ ꯃꯥꯅ ꯀꯣꯏꯆꯠꯇꯅ ꯄꯥꯟꯅꯗꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯗꯅ ꯃꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯉꯥꯡꯂꯤꯕꯅꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩ ꯀꯥꯔꯦ ꯅꯣꯏ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯊꯅꯝꯃꯦ ꯏꯁ ꯏꯆꯥꯁꯤꯗꯤ ꯆꯠꯂꯨꯅꯨ ꯏꯃꯥ ꯇꯧꯒꯦ ꯍꯜꯂꯛꯈꯤꯁꯅꯨ ꯌꯥꯏꯃꯗꯨ ꯑꯃꯨꯛ ꯂꯥꯎꯕ ꯍꯧꯔꯛꯏ ꯑꯩꯗꯤ ꯑꯉꯥꯎꯕꯅꯦ ꯑꯩꯅ ꯉꯥꯡꯕꯕꯨ ꯀꯅꯥꯅ ꯊꯥꯖꯕꯤꯅꯤ ꯍꯥꯏꯕꯒꯦ ꯔꯥꯙꯦ ꯃꯆꯥꯒꯤ ꯃꯤꯆꯪꯒꯁꯨ ꯆꯪꯗꯨꯅ ꯈꯨꯝꯂꯛꯏ ꯑꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯊꯥꯖꯩ ꯂꯥꯡꯂꯦꯟ ꯐꯅ ꯀꯨꯏꯅꯗꯤ ꯈꯪꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯂꯥꯎꯔꯛꯏ ꯁꯨꯃꯥꯡꯗꯒꯤ ꯍꯣ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯑꯍꯟ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯕꯤꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯥꯛꯏ ꯊꯥꯖ ꯃꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯤꯕꯅꯤ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ ꯏꯃꯨꯡꯗꯒꯤ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯅꯨꯄꯥ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯂꯥꯎꯅꯤꯡꯕ ꯂꯥꯎꯔꯨꯆꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗꯒꯤ ꯂꯨꯄꯥ 10 ꯄꯤ ꯌꯥꯏꯃ ꯃꯥꯁꯨ ꯍꯤꯒꯥꯏ ꯋꯥ ꯍꯧꯗꯣꯛꯂꯝꯂꯒ ꯉꯥꯎꯁꯤꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯪꯇꯅꯤ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯔꯥꯙꯦ ꯁꯥꯎꯅ ꯃꯃꯧꯗ ꯍꯥꯏ ꯀꯩꯅꯣ ꯃꯧ ꯅꯋꯥꯅ ꯄꯨꯔꯦꯕꯗ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯩ ꯊꯥꯖ ꯃꯃꯤꯠꯀꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ ꯍꯣ ꯄꯤꯊꯛꯂꯤꯕꯅꯤ ꯀꯅꯥꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯋꯥꯕꯨ ꯇꯥꯕꯤꯒꯦ ꯏꯃꯥ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯁꯤꯡꯊꯥꯕꯤꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯑꯣ ꯁꯤꯗꯒꯤꯗꯤ ꯃꯤꯒꯤ ꯑꯔꯦꯝꯕ ꯊꯕꯛ ꯆꯠꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯅꯤ ꯄꯥꯈꯠꯄꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯏꯃꯨꯡꯗ ꯇꯥꯏꯅꯔꯦ ꯑꯩꯕꯨ ꯍꯥꯠꯀꯦ ꯐꯥꯎꯕ ꯇꯧꯔꯝꯂꯤꯕꯗꯨꯅꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯠꯊꯁꯅꯔꯛꯏ ꯔꯥꯙꯦꯒꯤ ꯃꯃꯥꯡꯗ ꯔꯥꯙꯦ ꯃꯃꯧ ꯊꯥꯖꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ ꯍꯩꯃꯧ ꯑꯍꯟ ꯀꯩꯅꯣ
ꯅꯄꯨꯔꯣꯏꯕꯗ ꯏꯟꯖꯤꯜꯂꯤꯕ꯭ꯔꯥ ꯅꯪꯅ ꯑꯁꯨꯝꯅ ꯇꯧ ꯍꯥꯏꯗꯅ ꯐꯅ ꯐꯔꯝꯕ ꯏꯆꯥꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯎꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯊꯥꯔꯤꯛꯅ ꯇꯥꯛꯄꯣꯛꯇꯨꯅ ꯀꯩꯅꯣ ꯑꯕꯣꯛ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯌꯨꯝꯁꯤꯒꯤ ꯑꯍꯟ ꯅꯠꯇ꯭ꯔꯣ ꯏꯕꯣꯛ ꯏꯕꯣꯛꯅ ꯀꯅꯥꯅ ꯀꯔꯝꯕ ꯁꯣꯔ ꯍꯣꯜꯂꯤ ꯃꯨꯟꯅ ꯊꯤꯒꯠꯄꯤꯌꯨ ꯏꯃꯥꯗꯒ ꯕꯗꯅꯥꯝ ꯄꯤꯕꯗꯤ ꯃꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯈꯛ ꯌꯥꯔꯣꯏ ꯊꯥꯖ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯐꯤꯗꯤꯡ ꯆꯣꯡꯗꯨꯅ ꯃꯊꯕꯛ ꯌꯩꯗꯨꯅ ꯍꯥꯏ ꯌꯦꯡꯉꯨ ꯀꯌꯥꯗ ꯑꯉꯥꯡ ꯃꯥꯅ ꯑꯁꯤ ꯍꯥꯏꯕ ꯉꯝꯂꯤꯕꯁꯦ ꯑꯣꯖꯥ ꯐꯕꯒꯤꯅꯦ ꯌꯦꯡꯉꯣ ꯏꯃꯥ ꯂꯥꯡꯂꯦꯟ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ ꯇꯥꯕ ꯍꯩꯕ ꯉꯝꯂꯛꯇ꯭ꯔꯤ ꯃꯥ ꯐꯅ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯦ ꯊꯥꯖ ꯃꯥꯅ ꯎꯁꯤꯠꯇꯕꯁꯦ ꯈꯨꯝꯂꯛꯏ ꯃꯥꯁꯨ ꯏꯅꯥꯎ ꯍꯦꯟꯃꯜꯂꯦ ꯇꯥꯒꯤ ꯌꯥꯎꯅ ꯇꯥꯕꯅꯤ ꯍꯦꯟꯃꯜꯂꯦ ꯌꯥꯏꯃꯗ ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯍꯦꯟꯅ ꯁꯨꯍꯜꯂꯤ ꯔꯥꯙꯦ ꯃꯥꯁꯨ ꯈꯨꯝꯂꯛꯏ ꯃꯧ ꯑꯍꯟ ꯌꯥꯔꯦ ꯇꯧꯗꯅ ꯇꯧꯏ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯗꯅ ꯍꯥꯏꯔꯤꯕꯅꯤ ꯂꯥꯡꯂꯦꯟ ꯃꯅꯦ ꯏꯕꯦꯝꯃ ꯔꯥꯙꯦꯗ ꯄꯦꯟꯗꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯤꯔꯤꯕ ꯏꯃꯥꯅ ꯑꯆꯨꯝꯗ ꯄꯨꯊꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯣ ꯑꯆꯨꯝꯕꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯔꯦ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯅꯕꯅꯤ ꯇꯣꯛꯂꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯑꯉꯛꯄꯅꯤ ꯔꯥꯙꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯆꯥ ꯃꯃꯧꯁꯤꯡꯕꯨ ꯈꯠꯅ ꯆꯩꯅꯗꯅꯕ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯇꯥꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯊꯪꯖꯤꯜꯂꯤ ꯑꯁꯦꯡꯕꯅꯤ ꯔꯥꯙꯦ ꯃꯥꯁꯤ ꯃꯕꯨꯛ ꯈꯔ ꯐꯠꯇꯦ ꯑꯗꯨꯅ ꯃꯥꯒ ꯐꯠꯇꯕ ꯃꯥꯟꯅꯕ ꯊꯥꯖꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯏ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯣ ꯆꯞ ꯆꯥꯅ ꯌꯥꯏ ꯑꯃꯅ ꯇꯧꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯣꯡ ꯑꯃ ꯉꯥꯟꯕꯗꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠ ꯆꯨꯕ ꯊꯕꯛ ꯁꯨꯕ ꯁꯥꯁꯤꯟꯅꯗꯨꯅ ꯇꯧꯕ ꯑꯁꯤꯔꯣ ꯌꯨꯝꯗꯅ ꯄꯥꯎ ꯑꯍꯦꯟꯕ ꯇꯝꯕ ꯑꯁꯤꯔꯣ ꯊꯥꯖ ꯃꯥꯁꯨ ꯍꯟꯗꯦ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏ ꯑꯦ ꯀꯔꯤꯅꯣꯗ ꯏꯆꯦ ꯋꯥꯒꯩꯁꯨ ꯏꯋꯥꯗꯨꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯅꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯁꯨꯝꯅ ꯄꯥꯎꯊꯣꯛꯄꯁꯤꯗꯤ ꯃꯇꯨꯡ ꯌꯥꯎꯍꯟꯖꯔꯔꯣꯏ ꯏꯋꯥꯒ ꯑꯃꯇ ꯀꯔꯤꯅꯣ ꯏꯗꯣꯝꯆꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯅꯨ ꯑꯩꯈꯣꯏ ꯇꯥꯕ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯊꯥꯖ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯣ ꯏꯕꯦꯝꯃ ꯁꯛꯍꯦꯟꯕꯤ ꯀꯣꯝꯗꯣ ꯏꯋꯥꯗꯨꯅ ꯊꯤꯡꯂꯤꯕ ꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦꯍꯦ ꯁꯩꯇ ꯉꯥꯗꯣ ꯂꯣꯏꯅ ꯍꯦꯛ ꯆꯦꯟꯊꯣꯛꯆꯔꯝꯂꯅꯤ ꯃꯤꯒꯤ ꯃꯄꯥꯡꯒꯜ ꯂꯦꯝꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕꯁꯤꯡꯁꯤꯗꯤ ꯊꯥꯔꯤꯛꯅ ꯑꯣ ꯏꯗꯣꯝꯆꯥꯒꯤꯁꯤꯗꯤ ꯄꯥꯕꯒꯤ ꯀꯣꯝꯗꯒꯤ ꯉꯥꯗꯣ ꯄꯥꯊꯣꯛꯂꯒ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯇꯟꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯉꯥꯁꯤꯡꯗꯣ ꯑꯃꯠꯇ ꯄꯥꯊꯣꯛꯂꯝꯂꯣꯏ ꯉꯟꯅꯁꯨ ꯊꯤꯡꯍꯧꯒꯅꯤ ꯋꯥꯔꯁꯨ ꯋꯥꯅ ꯊꯥꯖ ꯈꯨꯕꯥꯛꯀꯥꯗꯨ ꯈꯨꯔꯒ ꯍꯥꯏ ꯍꯥꯌꯣ ꯅꯣꯛꯆꯅꯤꯡꯕꯅ ꯑꯣ ꯊꯤꯡꯂꯤꯕꯗꯣ ꯏꯋꯥꯅ ꯈꯪꯂꯕ꯭ꯔꯣ ꯐꯠꯇ꯭ꯔꯤꯕ ꯅꯕꯨꯛꯆꯦꯟꯁꯤꯡꯗꯨꯒ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅꯕ ꯆꯦꯟꯊꯣꯛꯂꯝꯂꯅꯤ ꯌꯦꯡꯁꯤ ꯍꯦꯛꯇ ꯀꯣꯝ ꯏꯁꯤꯠꯄ ꯅꯨꯃꯤꯠꯇ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯒꯦ ꯍꯣꯏ ꯌꯦꯡꯉꯁꯤ ꯏꯗꯣꯝꯆꯥ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯐꯨꯡꯒꯥꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯨꯜꯂꯕ ꯆꯥꯛ ꯑꯗꯨꯅ ꯃꯩꯇꯥꯟ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯐꯨꯡꯒꯥ ꯅꯥꯀꯟꯗꯨꯗ ꯌꯥꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯩꯊꯛꯇꯅ ꯄꯨꯡꯀꯛ ꯆꯥꯎꯕ ꯎꯌꯥꯟ ꯑꯃꯗ ꯆꯥꯝꯊꯣꯛꯂꯕ ꯍꯪꯒꯥꯝꯁꯤꯡ ꯑꯗꯨ ꯀꯤꯛ ꯅꯝꯁꯤꯜꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯟꯖꯥꯡ ꯃꯅꯝ ꯑꯗꯨꯁꯨ ꯀꯨꯝꯒꯤ ꯑꯔꯣꯏꯕ ꯅꯣꯡꯍꯧꯗ ꯃꯌꯣꯟ ꯅꯧꯅ ꯆꯣꯡꯖꯕ ꯍꯪꯒꯥꯝꯅꯤ ꯏꯟꯖꯥꯡ ꯃꯅꯝ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯛꯇ ꯆꯥꯛ ꯊꯤꯅꯕ ꯀꯣꯜꯂꯤꯛ ꯆꯥꯝꯂꯤꯕꯤ ꯃꯆꯦ ꯏꯕꯦꯝꯃ ꯊꯥꯔꯤꯛꯅ ꯍꯥꯏ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯅꯥꯎꯒꯤ ꯍꯪꯒꯥꯝ ꯃꯅꯝ ꯑꯁꯦ ꯇꯤꯟꯕ ꯆꯨꯡꯏ ꯍꯥꯎꯗꯣꯏꯅꯤ ꯏꯆꯦ ꯊꯥꯔꯤꯛ ꯃꯅꯥꯎ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯍꯣꯏꯔꯣꯝꯗ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣ ꯉꯁꯥꯏꯗꯤꯅꯦ ꯈꯠꯅꯗꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯕꯅꯦꯃꯤ ꯃꯣꯏ ꯃꯇꯩ ꯃꯅꯥꯎꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯇꯧꯗꯅ ꯍꯦꯛꯇ ꯂꯣꯏꯅ ꯇꯧꯕ ꯁꯥꯕꯗꯣ ꯇꯧꯔꯛꯏꯕ ꯊꯥꯗꯣꯏ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯑꯒ ꯑꯦ ꯊꯕꯛ ꯑꯕ ꯑꯁꯣꯝꯗꯅ ꯌꯨ ꯊꯛꯆꯤꯜꯂꯒ ꯊꯕꯛ ꯑꯃꯇ ꯇꯧꯗꯦ ꯍꯥꯏꯗꯅ ꯉꯥꯡꯅꯍꯧꯔꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯆꯤꯟ ꯍꯥꯏꯔꯦꯗꯅ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯁꯤꯁꯨ ꯃꯣꯏꯒꯤ ꯃꯤꯆꯪꯗꯅꯤ ꯆꯪꯂꯤꯕ ꯊꯥꯗꯣꯏ ꯁꯧꯔꯪꯅꯅ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ ꯍꯩ ꯅꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯏꯟꯁꯥꯡ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯆꯥꯛꯄꯨ ꯈꯪꯂꯝ ꯍꯦꯛꯂꯝꯃꯛꯏꯗ ꯊꯥꯗꯣꯏ ꯅꯣꯐꯦ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯂꯣꯏꯔꯦ ꯄꯥꯕ ꯍꯪꯒꯥꯝꯅꯦ ꯍꯥꯎꯗꯣꯏꯖꯥꯅꯤ ꯊꯥꯔꯤꯛꯅ ꯃꯅꯥꯎ ꯅꯨꯄꯤꯗ ꯍꯥꯏ ꯊꯥꯗꯣꯏ ꯅꯪꯒꯤ ꯆꯥꯛꯇꯣ ꯁꯣꯝꯗ ꯄꯤꯔꯛꯑꯣ ꯏꯆꯦ ꯊꯤꯕ ꯍꯧꯔꯒꯦ ꯊꯥꯗꯣꯏ ꯆꯐꯨꯗꯨ ꯃꯆꯦꯗ ꯊꯥꯡꯖꯤꯜꯂꯤ ꯃꯥꯁꯨ ꯍꯤꯟꯖꯥꯡꯗꯨ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯊꯥꯡꯗꯔꯛꯂꯤ ꯏꯕꯣꯍꯜ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯊꯗꯨꯅ ꯍꯥꯏ ꯅꯃꯥꯗꯤ ꯅꯃꯥꯁꯨ ꯀꯧꯔꯛꯂꯣ ꯄꯨꯟꯅ ꯆꯥꯔꯁꯤ ꯇꯥꯟꯖꯥ ꯆꯥꯅ ꯂꯥꯡꯂꯦꯟ ꯃꯥꯁꯨ ꯆꯪꯂꯛꯂꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯑꯣ ꯇꯥꯔꯦ ꯆꯥꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛꯂꯨꯛ ꯃꯥꯡꯗ ꯐꯝꯊꯩ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ ꯑꯁꯨꯝꯅ ꯃꯣꯏ ꯇꯥꯆꯧ ꯄꯟꯗꯨꯕꯨ ꯊꯤꯡꯕ ꯂꯣꯏꯕꯤꯔꯕ꯭ꯔꯣ ꯀꯝꯗꯧꯕꯤꯔꯒꯦ ꯏꯕꯣꯍꯜ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦ ꯀꯣꯝ 2ꯗꯤ ꯂꯣꯏꯔꯦ 2 ꯑꯃ ꯋꯥꯠꯂꯤ ꯍꯌꯦꯡ ꯅꯪꯅꯤꯗ
mi khara watpasida tawribane Langlena Laikai gi angang khara mateng tawbiyu hairubana phagadro Thadoina saurangna hai Kaino khura hoi leirisidi moina khalisibu kaino haiba mi ngai bo hongna bro ekhoi gi thabok tabo Thadoina makha tai Adu hoirabasu leiminari bane minung siyengna tawnaba loi yai atopa mi amata sunanade aina nongma sarpa namita khatna doini thabak tawdana tawi khara haijen Thari khatnarakpa tare khanduna manawna pida chaiboi kaiboi hairi Thadoi yare wahai asi khaktani haiba Thadoi masu tumina laikre ibo halsinok laduna lakna boi kaiboi hairi isa tombigi sausidi lakna bangaba nupa pakna phangloibo Baba phagi nate horena hingloina thumjilamladi kamdawne hayengdi aisu kumni pan thingba yawgani nangna bu kari haini hai hai nupina pan thingba to hoide ko Thadoi prang hekta saugali Kariya kanana hairiba nupina thingba yade habade aduga khangde aidi yawni mi litragabu nupina ta hoide haidana nupi mayam se leplaga yengba taribo ibohal maza nupi gi sauda thawai dana nokli langlen sunok laduna toglo tombi chak to sar nangam ngangdana dale chak to sar asi haiduna mapuroi badawon sili moida saw ai hayeng anna satuna mamangi khambadu hairuki hoi aduda pharani asi haiduna masana pida onsinduna hai hayeng ayuk nganna nadom sa hoi tawraga in sololo khongnungda mi gi nga pathongna bagi nga yam phane Mathangi ayukni langlen ngata hogatuna soiba yade khanduna khambagi yamda lai onthokna sungan kre kaya pakhat chawrabano khamba hoi phau hogatlamdri ayuk angan bagi yanbana yakairu saktringai numisigi oinadi langlen man hekta saklari kawi khamba tana ba maongda o khamba anirak ahumla kawbada taraduna khumlei imungdagi khambasu kari haigi taima Nang ta saugi komdo ising pathokadawre hapa ko sinminenaba ngahakta tawbiyu haige tawbane khamba ma satholakduna hoi dem matambu karam kandu hauji ado singa sengdoklaga koisinba yarani asomda sem sadana tawna horabani hoi dem khamba ma su hoi lake haiduna lehauri langlen harauna thorakle khambagi yomlomdagi mayumda sanglei sumangda mahai in hange lawthoktuna tawnaramle thajadi yawba ude memthoina hai Ise Thadoi do loisingkrabo loisingkrabani nasaina kokthorok lagi asi hairam laga changkhre ibohal so thoraktuna atombada hai loirabra tomba chalasi nang te yaisu korul atomba tapna khomi imada kahonge ta jo asi haiduna mama bu kauduna hai o ima Radhe so taraduna tholei ha kaidaure Tayai do pata kumnaba muta hayo imana hoi kaubudi kauge aduga hore nang tayai mathanda tawhanbado mudu tawganuko adomba wadu tabada ngakna khumge tawi adubo ibo hana khatnaba pamdabana yare toklo haina ingitpi Radhe thajagi yumda onsinduna kawi hai thaja loijibaro noibo yai mana khumni loirima asi haiduna thoke tawi tanja asida magi nupina Mabu ngai ko haiduna khami aduga hai nupa panganuko tanja phangbada sat leithoktuna legadabani mi atopa laklagana nangda suba sagadaba moigi nga singdo loina senthokhinaba nangna paliduda koichat chatuna leyu napi phalini hairaga yai manakwe tawduna khomi singni he eigi nupi se oi ado fare ei kumaki asi hairamduna thokre Radhena hai imonglomda khajik onsilaga yai ma thajadi Yai mana khumjingai thasana imunglomdagi khumai ho aidi watkini noi hana kumlamo atombana hai o yare taso akhoi hana kumlasi itei mahoi angangaiga kona kumlasani tanja asida khambasa lakle mayam leiramlibadu ubada hai ngami ngaktani dana side aina khare yamna phage khalibasidi yaridori ni pose asi haidana noi aduga ibo halda wansindana hai taso isingi fibambu kamai tawrage ibohal chatpa hawi aduga hai khangde khambai bu chatpa hausi wari ligi asi haina duna punna kumkhre ibohal kumkhraba matungda Thadoi hangel adu sangoida paiduna thamliba umarak adudagi singthoknaba honari langlena changlakpada uraduna laknare ai atombi nangbo tektana tokpa tare in nga singdori bro
ꯅꯪꯅ ꯏꯟ ꯆꯤꯡꯗꯧꯔꯤꯕ꯭ꯔꯣ? ꯊꯥꯗꯣꯏꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯆꯥꯏꯅ ꯑꯁꯨꯛ ꯋꯥꯅ ꯆꯤꯡꯊꯣꯛꯂꯤꯕꯁꯦ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗ꯭ꯔꯗꯅ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯁꯦ ꯏꯃꯥꯅ ꯅꯪꯅ ꯁꯥꯎꯕꯗꯣ ꯌꯦꯡꯗꯅ ꯂꯛꯅꯕꯅꯤꯁꯦ ꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯒꯦꯟ ꯑꯗꯨ ꯂꯧꯊꯣꯛꯃꯤꯟꯅꯩ꯫ ꯊꯥꯔꯤꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯗ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯤ ꯑꯗꯨꯒ ꯍꯥꯏ, ꯊꯥꯗꯣꯏ, ꯇꯨꯡꯒꯣꯜꯁꯤꯃ ꯄꯤꯛ ꯊꯟꯅ ꯐꯥꯔꯛꯀꯗꯕꯅꯤꯀꯣ, ꯅꯠꯇ꯭ꯔꯗꯤ ꯌꯨꯝꯗꯒ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯈꯪ꯫ ꯊꯥꯗꯣꯏ ꯃꯆꯦꯗꯒꯤ ꯇꯨꯡꯒꯣꯜꯗꯨ ꯂꯧꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯐꯥꯅꯤ ꯁꯣꯏꯗꯅ ꯐꯥꯗꯧꯔꯤ꯫ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯦꯝꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯦ, ꯊꯥꯗꯣꯏ, ꯅꯪꯅ ꯑꯉꯥꯡ ꯍꯥꯏꯗꯨ ꯊꯣꯛꯑꯦ, ꯆꯠꯂꯣ ꯅꯥꯗꯣꯝꯆꯥ ꯌꯥꯏꯃꯕꯨ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ, ꯍꯣꯔꯦꯟ ꯅꯪꯒꯤ ꯉꯥ ꯁꯔꯨꯛ ꯄꯤꯕꯤꯅꯤ ꯏꯗꯣꯝꯆꯥꯅ꯫ ꯊꯥꯗꯣꯏ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯍꯧꯅ ꯅꯣꯛꯂꯒ, ꯑꯩꯒꯤꯗꯤ ꯇꯨꯡꯍꯟꯕꯤ ꯈꯔ ꯌꯥꯝ ꯂꯧꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯗꯣꯝꯆꯥ ꯌꯥꯏꯃꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯥꯁꯨ ꯃꯥꯁꯨ ꯊꯣꯔꯛꯂꯦ꯫ ꯄꯨꯟꯅ ꯄꯥꯠꯇ ꯀꯨꯝꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯏꯁꯤꯡꯅ ꯄꯨꯝꯂꯪ ꯂꯪꯉꯤ꯫ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯉꯥꯁꯤꯡꯗꯨ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯊꯥꯗꯣꯏꯅ ꯎꯔꯛꯏ꯫ ꯅꯣꯡ ꯀꯧꯕꯤ ꯃꯥꯁꯨ ꯑꯗꯨ ꯀꯟꯅ ꯆꯨꯈꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯔꯤ ꯆꯥꯡꯌꯦꯡꯕ ꯇꯧꯔꯤꯕ, ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯔꯁꯅꯨ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯍꯤꯡꯂꯤꯕ ꯀꯌꯥꯒꯤ ꯃꯕꯨꯛ ꯊꯥꯗꯠꯀꯦ ꯊꯧꯔꯥꯡꯕ꯭ꯔꯥ? ꯀꯨꯝꯁꯤ ꯀꯨꯝ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯈꯜꯂꯤ꯫ ꯊꯥꯗꯣꯏ ꯃꯄꯥꯕꯨꯡꯒꯤ ꯈꯟꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯀꯣꯝ ꯑꯅꯤꯗꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯄꯥꯊꯣꯔꯛꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯪꯁꯤꯜꯂꯤ ꯊꯥꯗꯣꯏ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯒ, ꯄꯥꯕ, ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯉꯔꯥꯡꯗꯒꯤ? ꯉꯥꯕꯨ ꯐꯅ ꯌꯥꯝꯅ ꯆꯦꯟꯊꯣꯛꯄ ꯍꯧꯔꯝꯃꯅꯤ꯫ ꯏꯕꯣꯍꯜꯗꯨ ꯌꯣꯝꯄꯥꯛ ꯇꯧꯅ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯑꯇꯣꯝꯕꯤ, ꯏꯄꯥ ꯊꯕꯛ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯒꯦ, ꯅꯪꯒꯤ ꯏꯁꯧꯗꯣ ꯆꯠꯂꯣ, ꯀꯔꯥꯏꯗꯅꯣꯝ ꯂꯥꯎꯅꯁꯨ꯫ ꯊꯥꯗꯣꯏ ꯄꯩꯊꯣꯛꯂꯒ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯏ꯫ ꯎꯔꯦ ꯌꯥꯏꯃꯅ ꯃꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯄꯅꯤ ꯑꯗꯨꯗ ꯆꯠꯂꯤꯕꯗꯣ꯫ ꯃꯇꯧꯗꯨ ꯉꯥ ꯆꯥꯕ ꯌꯦꯡꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯨ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯤ ꯑꯗꯨꯒ ꯃꯄꯥꯗ ꯍꯥꯏ, ꯀꯩꯅꯣ ꯄꯥꯕ, ꯈꯨꯔꯥ ꯌꯥꯏꯃꯅ ꯈꯜꯂꯤꯁꯤꯕꯣ? ꯃꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯗꯅ ꯇꯧꯔꯤꯕ꯭ꯔꯣ? ꯈꯪꯗ꯭ꯔꯦ, ꯃꯥ ꯉꯥꯏꯗꯅ ꯂꯩꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯁꯤꯅ ꯇꯧꯔꯤꯕꯁꯤꯅꯤ꯫ ꯃꯥꯅ ꯃꯇꯦꯡ ꯈꯖꯤꯛ ꯇꯧꯔꯛꯂꯗꯤ ꯀꯣꯡꯒꯗꯕꯅꯤ꯫ ꯀꯌꯥ ꯐꯕ ꯃꯤꯗꯥ ꯑꯣꯏꯗꯦ ꯅꯪꯒꯤ ꯈꯨꯔꯥꯁꯦ꯫ ꯈꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯇꯌꯥꯏꯃꯁꯦ ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯈꯪꯗꯦ, ꯃꯥꯗꯤ ꯐꯖꯅ ꯃꯣꯔꯥꯗ ꯐꯝꯕꯖꯥꯠꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯈꯝꯕ, ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯝꯅꯔꯤꯕꯅꯤ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯐꯝꯂꯤꯁꯤꯒ ꯃꯥꯅ ꯐꯝꯂꯤꯕꯗꯨꯒ ꯈꯔ ꯈꯖꯤꯛ ꯈꯦꯠꯅꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯏ ꯄꯨꯟꯅ꯫ ꯊꯥꯗꯣꯏ ꯑꯗꯨꯝꯅ ꯃꯄꯥꯅꯒ ꯐꯥꯒꯤꯒ ꯇꯥꯊꯣꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏ, ꯀꯩꯅꯣ ꯄꯥꯕ, ꯐꯥꯒꯤ ꯌꯥꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛ ꯑꯁꯦ? ꯑꯩ ꯀꯧꯒꯦ꯫ ꯄꯜꯂꯤꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯁꯤꯅ ꯅꯤꯡꯒꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯑꯩ ꯀꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯒꯦ ꯇꯧꯏ꯫ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤꯗ ꯄꯥꯈꯠꯅ ꯆꯩꯔꯛꯏ꯫ ꯆꯠꯂꯣ ꯑꯇꯣꯝꯕꯤ, ꯏꯄꯥ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ, ꯆꯠꯂꯣ ꯅꯗꯣꯝꯆꯥ ꯍꯣꯏꯒ ꯏꯟ ꯁꯣꯜꯂꯤꯕꯁꯤ ꯌꯥꯎꯔꯨꯆꯣ, ꯑꯃꯨꯛꯇ ꯆꯠꯂꯣ ꯄꯔꯄꯔ꯫ ꯈꯝꯕꯅ ꯅꯣꯛꯇꯨꯅ ꯍꯥꯏ, ꯆꯠꯍꯧꯔꯣ ꯊꯥꯗꯣꯏ, ꯅꯣꯏ ꯄꯥꯕꯁꯦ ꯁꯥꯎꯔꯦꯍꯦ, ꯇꯥꯏꯅꯐꯝ ꯈꯪꯗꯗꯅ ꯅꯪꯉꯣꯟꯗ ꯇꯥꯏꯅꯕ ꯇꯥꯔꯦ꯫ ꯊꯥꯗꯣꯏ ꯐꯦꯠ ꯇꯧꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯇꯣꯝꯕ ꯃꯥꯁꯨ ꯑꯀꯣꯏꯕ ꯑꯗꯨ ꯑꯁꯨꯝ ꯍꯄꯥꯅ ꯀꯣꯏꯁꯤꯟꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯌꯣꯝꯄꯥꯛ ꯇꯧꯕꯅꯤ꯫ ꯎꯔꯦ ꯅꯥꯄꯤ ꯈꯔ ꯀꯨꯡꯅ ꯍꯧꯕ ꯃꯄꯥ ꯑꯃꯗ ꯏꯁꯤꯡ ꯖꯣꯔꯣ ꯖꯣꯔꯣ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯣ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, ꯇꯥꯆꯧ, ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯎ꯫ ꯏꯕꯣꯍꯜ ꯍꯣꯏꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯑꯇꯣꯝꯕ? ꯇꯥꯆꯧ, ꯏꯁꯤꯡꯁꯦ ꯌꯥꯝ ꯊꯨꯅ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯁꯤꯗ ꯄꯜꯂꯤꯁꯤ ꯅꯤꯡꯒꯥꯏꯗꯧꯕꯒꯤ ꯊꯔꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯅꯦ, ꯀꯝꯗꯧꯏꯁꯤꯗꯤ ꯇꯥꯆꯧ? ꯏꯕꯣꯍꯜꯅ ꯍꯥꯏ, ꯑꯇꯣꯝꯕ, ꯁꯤꯗꯤ ꯃꯥꯡꯖꯈ꯭ꯔꯁꯅꯨ, ꯉꯁꯥꯏ ꯊꯣꯟꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯖꯛ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯊꯪꯅꯕ ꯀꯣꯝ ꯑꯁꯤꯁꯨ ꯂꯨꯞꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯆꯥꯡ ꯅꯥꯏꯅ ꯆꯦꯟꯁꯤꯟꯅꯕ ꯌꯣꯝꯄꯥꯛꯅ ꯈꯔ ꯇꯧꯈꯥꯏꯁꯤ, ꯃꯁꯤꯗꯤ ꯍꯄꯥ ꯀꯣꯏꯁꯤꯟꯗ꯭ꯔꯕꯁꯨ ꯌꯥꯍꯜꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯧꯕ ꯍꯧꯏ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯂꯥꯎꯅꯔꯤꯕꯗꯣ ꯇꯥꯔ ꯃꯥꯜꯂꯦ, ꯆꯦꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯌꯥꯏꯃꯕꯨ ꯀꯧꯏ ꯈꯟꯊꯕ ꯇꯧꯗꯅ, ꯈꯨꯔꯥ, ꯑꯣ ꯈꯨꯔꯥ ꯌꯥꯏꯃ, ꯄꯥꯂꯤ ꯅꯤꯡꯒꯥꯏꯔꯦ, ꯑꯃꯨꯛꯇ ꯌꯥꯎꯁꯟꯕꯤꯌꯣ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ? ꯌꯥꯏꯃ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯤꯗꯤ ꯅꯤꯡꯒꯥꯏꯔꯦꯗꯅ꯫ ꯈꯝꯕ ꯌꯥꯏꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯕꯣ ꯅꯪ ꯑꯃ ꯃꯣꯔꯥ ꯑꯣꯏ ꯇꯧꯔꯗꯅ, ꯑꯇꯣꯞꯄꯒꯤꯁꯨ ꯅꯠꯇꯦ, ꯚꯥꯞ ꯇꯥꯗꯦꯕꯣ ꯏꯇꯥꯎ ꯅꯣꯏꯁꯦ꯫ ꯌꯥꯏꯃ ꯊꯕꯛꯇꯨ ꯇꯣꯛꯊꯣꯛꯑꯒ ꯕ꯭ꯔꯪ ꯁꯥꯎꯒꯠꯂꯤ꯫ ꯀꯔꯤꯅꯣ ꯈꯝꯕ ꯅꯪ ꯍꯥꯏꯗꯨꯕꯨ? ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯥꯎꯈ꯭ꯔꯦ? ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯈꯛꯇꯗ ꯉꯥ ꯆꯥꯕ ꯌꯦꯡꯂꯨꯕꯁꯤꯗ ꯑꯗꯨꯝꯅ ꯉꯥꯡꯕ? ꯐꯔꯦ, ꯑꯩ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯛꯊꯣꯛꯏ꯫ ꯊꯥꯗꯣꯏ ꯃꯥꯁꯨ ꯁꯥꯎꯔ ꯃꯥꯜꯂꯦ ꯈꯨꯝꯃꯤ꯫ ꯐꯔꯦ ꯈꯨꯔꯥ, ꯌꯥꯎꯕꯤꯔꯅꯨ, ꯀꯥꯕꯤꯔꯣ, ꯈꯨꯔꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯅ ꯃꯇꯝ ꯑꯃꯨꯛ ꯃꯥꯡꯍꯜꯂꯦ꯫ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯏ꯫ ꯍꯥꯏ ꯑꯇꯣꯝꯕꯤ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ,
ꯌꯥꯏꯃ ꯁꯥꯎꯔꯝꯅꯅ ꯈꯨꯝꯂꯩ ꯇꯥꯖꯧ ꯑꯉꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯊꯛꯁꯤ ꯈꯥꯁꯤꯒ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯣ ꯊꯥꯗꯣꯏ ꯐꯦꯠ ꯇꯧꯔꯝꯂꯒ ꯏꯟ ꯆꯤꯡꯂꯨꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯣꯏꯒꯤ ꯀꯩꯗꯥꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯩꯈꯣꯏꯗ ꯃꯥꯡꯂꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯕꯅꯦꯕ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯃꯠꯇ ꯄꯤꯔꯣꯏ ꯉꯥꯒ ꯂꯩꯔꯝꯃꯒ ꯂꯩꯔꯝꯃꯦ ꯂꯩꯔꯝꯗ ꯇꯣꯛꯑꯦ ꯏꯕꯣꯍꯟꯅ ꯍꯥꯏꯔꯛꯏ ꯀꯥꯔꯣ ꯌꯥꯏꯃ ꯂꯣꯏꯔꯦ ꯊꯕꯛ ꯆꯠꯂꯣ ꯌꯥꯏꯃ ꯁꯥꯎꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯈ꯭ꯔꯦ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯂꯣꯏꯔꯦ ꯄꯟ ꯊꯤꯡꯕꯁꯨ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯊꯥꯔꯤꯛ ꯑꯅꯤꯅ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯦꯝꯊꯣꯏ ꯍꯣꯏꯁꯨ ꯀꯥꯔꯛꯏ ꯂꯧꯇꯥꯡ ꯁꯪ ꯑꯗꯨꯗ ꯊꯥꯖꯗꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯟ ꯆꯤꯡꯍꯧꯔꯤ ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯗ ꯍꯪꯉꯤ ꯑꯇꯣꯝꯕꯤ ꯉꯥ ꯀꯌꯥꯝ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯏꯃꯥ ꯏꯅ ꯏ ꯀꯥꯔꯤꯉꯩꯁꯤꯗ ꯉꯥ ꯆꯦꯟꯊꯣꯛꯈ꯭ꯔꯕ꯭ꯔꯥꯌꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯔꯤꯛꯅ ꯆꯦꯟꯊꯣꯛꯏ ꯆꯦꯟꯊꯣꯛꯇꯦꯀꯣ ꯈꯨꯝꯂꯒ ꯂꯣꯏꯔꯦ ꯈꯪꯗꯦ ꯈꯔꯗꯤ ꯆꯦꯟꯊꯣꯛꯂꯝꯒꯅꯤ ꯃꯃꯥꯡꯒꯤ ꯀꯣꯝꯗꯨꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯂꯥꯡꯂꯦꯟ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯑꯗꯨꯒꯤ ꯀꯣꯝ ꯑꯗꯨꯗꯤ ꯉꯥ ꯀꯌꯥ ꯂꯩꯇ꯭ꯔꯕꯅꯤ ꯊꯥꯔꯤꯛꯅ ꯅꯣꯛꯇꯨꯅ इसिप्पदा कुम्है ओइदौरी असी हाइदुना नोई थाजा तानबा हाइदुना कोयेंग अमुक्सु येंगी लेइब्रा हाइना मेमथोइना ओ तारोइ तारोइ चाक चानिंगदे nga phawkini haiduna phawri nupa asina yu paidana thaksilaka turaga leikriba sini asi haiduna thasigi manakta yaimata aduna leiriba adu amuk yengo haibagi maongda ingit tawi ngaihak leiraba matung mayamna saba loiraba matung kolik sing ado pukhatuna mama masa adu su kakre labuk tomina phingau phobugum thoi long paibana paiba in hagen putharakpana kaya ama khongnung pareng aduda in sonari याय ममाद हिदाक थगलुबदगी ngauduna taraga leithokre thajama su hoi mai haide mapurebna taraga leiribadu magi thokpa in sonduna leikre ibohangi paliga tainaba parengdani moi mari manga in soli asom nakandasu jaga amata hanganda khai in sonari nga lakpada mayam hau hauduna wa wa noklaga sonkali nga so adamak laknei thadwai madi inbu kaya sondre mi sanglakpa panaduna leire ka hen hai singlubagi wafam dinate पाखचदुना तौरिबनी ngaihaki matung leikai gi mau khara in songani haiduna hekta sangle ibohangda haina ba sanglura male yarakdraduna wathi ngangnaraga tholokpani imai pema moi gi nga se aikhoina loini hekta phado adok se mangaire moina khalibu amana amu aduni aso pakraba palisibu a changano in sonba yaroi ningairani ngangnari bado thadoi man hekta rure ping hek laukre hekta khumle imasu ओ इदम सा अनि ngasai makai pali ani ro ahumlak ningkhai badagi senjin ba loi bada ngai ri nga su phane yamna senthoklam lani pali ningkai bagi awabadi mayamna khangbi di do aduna haijabane saubinu nupi ani dusu thadoina adumnaga nganglakpa aduda khangeng yengi aduga khumda yadagu hoi kai boire asi hairam laga phetawduna sakri thadoi mathanda sonjai isa na hena bap tabam thopane moi gi oiram lasu changhaning loi aigida pamdaba tahaningbaba thabakdudi khut thingduna takludrasu babtabam thopane wana khonaduna panthingbasu leisingkhre nongma nongmagi ising mayeng taraktuna mayeng phana yamna hantharakle namit kharani gi matongni ising kuina chawkhibana ising pumsidaktringaida kom sitok haunaba haiduna legai gi mi khara tawduna isit minare laibak phaba haidora matam sana thadoina takmanduna jeksil haubanara nga yamnadi chenthok haudre nga phariba singdo lalonbida yontokhraba matung nga phabada yawminariba mayam adugisu matik saba nga awong piduna masa masu pijanaba haiduna pikre nupa khara amana numidangi chaminanabani haiduna lehauri thadoina phungada nga thongli mayam chanabani haiduna mama langlenga machegana phadigom malli thadoina hai ima idom sayai mahoise changba ikaira male lao haibaga yadi tharikna mabuk phasadradi masana mabuk mangjaba haibase adum tabane aikhoina kari hairuge mamana yari toklo makhoi gi bu nga kayam pikhi haibage thadoina o khangde khara pikhi bane khuratung hagina yamna piraga moigini yam pidi kaina saugi bane tharikna ising tawringi dana mangla sanu haidana leithoklaga phara matamdana nga ga sum yam pamliba phaman khrabane aikhoina sak puthorpadana tro idom sana khurayai mada nupana kumakano yungawi hairaga lesino aikho yaudabida kaidogi yengsi kaina hairambado
ꯂꯥꯡꯂꯦꯟ ꯃꯆꯥꯅꯨꯄꯤꯗ ꯉꯛꯅ ꯑꯦ ꯅꯥꯗꯣꯝ ꯆꯥꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯍꯥꯏ ꯏꯃꯥ ꯑꯁꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏꯅ ꯃꯥꯡꯂꯁꯅꯨ ꯈꯜꯂꯒ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯕꯁꯤꯗ ꯏꯀꯥꯏꯔꯤꯕ ꯑꯣꯏꯔꯤꯅꯤ ꯑꯩꯅꯗꯤ ꯑꯗꯨꯛ ꯐꯠꯇꯅꯗꯤ ꯈꯟꯗꯕꯅꯤ ꯃꯥ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯂꯣꯏꯔꯕ꯭ꯔꯣ ꯏꯟꯖꯥꯡꯗꯨꯕꯣ ꯏꯆꯥꯇꯣꯝꯕꯤ ꯊꯥꯗꯣꯏ ꯃꯃꯥꯗꯒꯤ ꯐꯗꯤꯒꯣꯝꯗꯨ ꯂꯧꯗꯨꯅ ꯏꯟꯖꯥꯡꯗꯨꯗ ꯊꯥꯛꯆꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯥꯎ ꯂꯣꯏꯔꯦ ꯕꯥꯕꯥ ꯏꯕꯣꯍꯜ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯡꯂꯦꯟꯗ ꯇꯝꯃꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯄꯥꯈꯠꯃꯟꯗꯅ ꯍꯦꯛ ꯉꯥꯒꯁꯦ ꯑꯃꯠꯇ ꯆꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯐꯠꯇ꯭ꯔꯣ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝꯕꯨ ꯃꯤ ꯍꯧꯔꯨꯕ ꯃꯥꯡꯂꯁꯅꯨ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯨꯕ ꯌꯥꯏꯃ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯕꯣꯍꯜꯒꯤ ꯏꯃꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝ ꯀꯂꯛꯅ ꯂꯦꯟꯈꯤꯔꯝꯃꯤ